Opticals. ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤ ꯁꯥꯒꯗꯧꯔꯤꯕ ꯈꯝꯕ ꯃꯥꯁꯦ ꯀꯟꯅ ꯇꯨꯝꯃꯤꯔ ꯀꯩꯅꯣ ꯈꯪꯗꯦ. ꯏꯇꯥꯎ ꯈꯝꯕ ꯊꯔꯣꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯕ ꯑꯣꯂꯦꯟ ꯁꯥꯄꯝ ꯂꯣꯏꯔꯒ ꯇꯧꯁꯤ. ꯊꯝꯕꯥꯜꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯕ ꯇꯨꯡꯒꯟꯕ ꯌꯥꯝ ꯄꯛꯇ꯭ꯔꯦꯅ ꯑꯗꯩ ꯅꯥꯒꯤꯒꯤ ꯁꯛꯇꯝꯗ ꯅꯤꯔꯃꯂꯥ ꯍꯥꯟꯅꯒꯤ behind the scene behind the scene 지미 좀 ꯌꯦꯡꯉꯣ ꯀꯖꯤꯡ ꯂꯩ ꯍꯪꯉꯣ ꯍꯥꯏꯔꯒ ꯁꯃꯥꯂꯤꯗ ꯐꯣꯟ ꯇꯧ ꯍꯥꯏꯔꯒ ꯅꯝꯗ꯭ꯔꯤ ꯀꯥꯎ ꯑꯩ ꯎꯔꯣ ꯑꯩ ꯆꯪꯉꯅꯤ 이세 ꯅꯤꯔꯃꯂꯥꯗꯤ ꯄꯨꯁꯄꯥ ꯀꯧꯔꯣ ꯅꯦꯜ ꯄꯣꯂꯤꯁ ꯉꯥꯡꯒꯦ ꯅꯦꯜ ꯄꯣꯂꯤꯁ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯁꯣꯝꯗ ꯑꯣꯟꯊꯣꯔꯣ ꯑꯣꯟꯊꯣꯔꯣ ꯍꯣꯔꯦꯟ ꯌꯥꯎꯔꯛꯇꯣꯏꯅꯤ ꯀꯔꯤ ꯁꯥꯕꯤꯗꯣꯏꯅꯣ ꯑꯩꯔꯣ ꯊꯔꯣ ꯉꯥꯡꯕꯤ ꯊꯔꯣ ꯉꯥꯡꯕꯤ ꯉꯥꯛꯁꯪ 난 behind the scene 알로 양아비 잘 섞고 있는 것이 또로는 사도이제 이래래 맘망이 거의 그라이 비지 비결 살릿 켜 맘망이 그라이노 시 스마는 오이마 시삼지리야 또로 사니 애들이 베비 샤워해가 또로 거의 비지 지미네 사도이제 농구하니 맞잖아 야래 호렌 러버 베놈 다비라게 베비 말로 야우다 이거니 아이 나시 누빠 티락더니 누빠 티바 각신기 앙 따고 누파도 형 말하던 예 가세 가수 야발라게 까이 노이 하이고 원, 투, karay sa kanamo. Ready, 1, 2, sabit. 이거 엑스포트 호를 꼬마이 개가 떠는 게 남자 인도 그런 다른 거. 야르네. 거기 더비 사가더리고 간바 ꯃꯥꯁꯦ ꯀꯟꯅ ꯇꯨꯝꯃꯤꯔ ꯀꯩꯅꯣ ꯈꯪꯗꯦ. 이따우 컴바ꯊꯔꯣꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯕ ꯑꯣꯂꯦꯟ ꯁꯥꯄꯝ loiraga tausi. ꯊꯝꯕꯥꯜꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯕ ꯇꯨꯡꯒꯟꯕ ꯌꯥꯝ ꯄꯛꯇ꯭ꯔꯦꯅ ꯑꯗꯩ ꯅꯥꯒꯤꯒꯤ ꯁꯛꯇꯝꯗ ꯅꯤꯔꯃꯂꯥ 하나기 behind the scene behind the scene 지미 좀 ꯌꯦꯡꯉꯣꯀꯖꯤꯡ ꯂꯩ ꯍꯪꯉꯣ ꯍꯥꯏꯔꯒ ꯁꯃꯥꯂꯤꯗ ꯐꯣꯟ ꯇꯧ ꯍꯥꯏꯔꯒ ꯅꯝꯗ꯭ꯔꯤ ꯀꯥꯎ ꯑꯩ ꯎꯔꯣ ꯑꯩ ꯆꯪꯉꯅꯤ 이세 ꯅꯤꯔꯃꯂꯥꯗꯤ ꯄꯨꯁꯄꯥ ꯀꯧꯔꯣ ꯅꯦꯜ ꯄꯣꯂꯤꯁ ꯉꯥꯡꯒꯦ ネꯜ 폴리스 어때 ꯌꯦꯡꯒꯦꯁꯦ 손 온터로 온터로 호렌 약도인
Kari sabi doy no. Hello. Hmm. Karo ngang. Tharo ngang bi. Ngak sam. Kura. Ngan. 그래 그래 말로 또. Behind the scene. 알로 양아비 잘 턱구리 있는 것이. Toro ne sa doy je. fazenda sarau. 이래래. Samdong ati di patna ka. 맘망이 그래. Koi busy figure salit koi. 맘망이 그래. 시 스와노. Oi ma. 시험지리야. Kayo turo sarani adudi. Baby shower na turo turo. Koi bi di chimi ne sa doy de. Yare horen lover benam thabi rage. Thobi malaro ya jaw da baywani. Ay ngasi nupa tilak tini nupa tiba. ngon Kaksin gi tau nu pa do yang mara dan. 네, 가세. Ka kasu ya lagi. Kai noi hai bu. 베이는 강이 되고. Ma khasin ma. 1 2 karay sa kanano. Ready 1 2 sabet. 이거 엑스포트 호를 꼬마이 kana toringa tamta tindu ro thado Kagi thoi bi sa ga do ri ba. Khamba. 맞아. no chaganagi jinglong no pai ma pungning nu ngole Tanagi lainam no Tamoy ay di koy dare Zakanagi jinglong no Pai mapungin nungole Khamba somda leijare Nong ma dai hak su som lai jare. tharo ngang bi leizare Koloi magi pau hang hau de aina khoi daru bana halure Thamoi magi sakhang hau de aina nungsiru bana halure Khoi michi mi jenglanda Khoi michi mi jenglanda Yaro saji oirure
남기 책라라 강자대 남보 용기 뽐비라 강자대 남보 남기 책라라 강자대 남보 용기 뽐비라 강자대 남보 करी लै कोगी लैरानो लम्की चिक्लारा खंगदे नंबो युंगी पोंबीरा खंगदे नंबो लोलुगनी लैरां कैदा लोलुगनी लैरां कैदा लैनमना लैकाय पलाले पलाले नुजा कनागी चिंगलौनो चिंगलौनो पाई मपुगिंग नुंगोले नुंगोले सिंगु कनागी लैनमनो लैनमनो थामोय आइगी खोइदारे खोइदारे नुजा कनागी चिंगलौनो चिंगलौनो पाई मपुगिंग नुंगोले नुंगोले पाई मपुगिंग नुंगोले नुंगोले पाई मपुगिंग नुंगोले नुंगोले ngasidine ngasidine ai nuksiba thidoini adunane nupasing take care life chat le vising take care ngasidi oi ma mi ge sik phainam sangjil lei mayai da isira iyambara khangdaba ama yauri ari mani hit legender nang i khangdro tharo angang bi sharp sonjil laura nang ngasi khanaba haurakanu hoi nongban ai leiringaida thoibida kanamtana sokperoi ngasidine ai de yam langdoini kaigino haragane ai ge yet ga oida phami chi mi khamba ga nongban gani खुमन खंबाई जो ले जा रहे चैलेंज दा aduna Oh. maram aduna ai kaim kibidi duna टिंग टोंग ting tuong ngasidin da pa khudingi mitsi katoini na हेट e nongban ai leiringaida kari michi khatkatra microphone ju lipstick su le me toisi ai adu thok kana ki sunate tharo angang binangini kudang simu malida kudang sinane keno degi texam degi kogi makeup to biramba suibam gi sanana ki bad kudang si yoromdre ai se mi mu bi malam ni mi na hingba लक्सई दा चच्चा kari ke badabu khudang yauromde haiba khangani do sari shon AC si thara di padongni koi kana kana leija no khangde tharo chi makeup kok thagra dine mi khang ma yauni थारो नते थोइबी निको thoibi मोइरांगी थोइ थोइबी singda satpi inge lei ha sing na da na ken ki do ha ho ken ki do do o
ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯖꯕ ꯊꯧꯔꯝ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯁ꯭ꯄꯦꯁꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯨ ꯍꯥꯡꯗꯨꯅ ꯊꯝꯖꯔꯦ ꯃꯌꯥꯝꯁꯨ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯩꯖꯕ ꯏꯁꯥꯒꯤ ꯇꯦꯂꯦꯟꯁꯤꯡ ꯎꯠꯊꯣꯛꯄꯤꯌꯨ ꯀꯣꯜ ꯃꯔꯛ ꯂꯧꯈꯠꯆꯒꯦ ꯈꯝꯕ ꯊꯣꯏꯕꯤ ꯅꯣꯡꯕꯥꯜ ꯑꯗꯨꯝ ꯂꯩꯖꯔꯤ ꯃꯔꯛꯇ ꯑꯗꯨꯝ ꯀꯩ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯁꯦꯅꯨꯁꯨ ꯆꯟꯗꯗꯅ ꯂꯩꯔꯦ ꯂꯥꯏꯕꯨꯡꯁꯤꯗ ꯂꯥꯏꯕꯨꯡꯁꯤ ꯌꯥꯝ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯗꯣꯛꯄꯁꯤ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯗꯩ ꯍꯧꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯣ ꯊꯣꯏꯕꯤ ꯂꯥꯛꯄꯒꯤꯅꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯀꯦꯕꯀꯣ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯍꯥꯏꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦꯕ ꯑꯩꯒꯤ ꯍꯦꯔꯣ ꯑꯅꯤ ꯌꯥꯎꯔꯕꯅꯤꯅꯅꯦ ꯏꯁꯩ ꯑꯃꯇꯪ ꯁꯛꯆꯟꯒꯦ ꯇꯧꯅꯤ ꯊꯣꯏꯕꯤ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯃꯌꯥꯝ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯥꯔꯒ ꯀꯣꯜ ꯑꯃꯁꯨ ꯂꯧꯈꯠꯆꯔꯒꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕꯗꯒꯤ ꯍꯧꯔꯁꯤ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯔꯁꯤꯀꯣ ꯌꯥꯏ ꯅꯣꯡꯕꯥꯟ ꯑꯩꯁꯨ ꯔꯦꯗꯤꯗ ꯂꯩꯔꯦ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤ ꯍꯧꯖꯤꯛ ꯃꯇꯥꯏ ꯂꯥꯡꯗ ꯐꯝꯗꯅ ꯂꯤꯂꯥ ꯍꯧꯒꯗꯕꯒꯤ ꯉꯥꯏꯗꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯏꯕꯤꯗꯒꯤ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯃꯤꯁꯤ ꯈꯠꯆꯟꯕ ꯏꯁꯩ ꯑꯃ ꯍꯧꯗꯣꯔꯦ ꯅꯪꯒꯤ ꯃꯤꯠꯁꯤ ꯈꯠꯂꯛꯀꯅꯨ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯉꯤꯅꯦ ꯅꯪꯒꯤ ꯃꯤꯠꯁꯤ ꯈꯠꯂꯛꯀꯅꯨ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯉꯤꯅꯦ ꯂꯣꯟꯅ ꯌꯦꯡꯂꯛꯀꯅꯨ ꯌꯦꯡꯉꯨ ꯊꯃꯣꯏ ꯑꯁꯤ ꯏꯔꯥꯡ ꯍꯧꯏ ꯆꯤꯟꯕꯥꯟ ꯃꯣꯃꯣꯟ ꯅꯣꯛꯂꯛꯀꯅꯨ ꯑꯣꯜꯂꯤꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯩ ꯑꯣꯜꯂꯤꯅꯤꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝꯗꯦ ꯈꯪꯗꯦ ꯅꯪꯒꯤ ꯃꯤꯠꯁꯤ ꯈꯠꯂꯛꯀꯅꯨ ꯇꯦꯡ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯉꯤꯅꯦ ꯀꯩꯅꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯊꯣꯏꯕꯤ ꯇꯜꯂꯤ ꯅꯪ ꯅꯣꯡꯕꯥꯟ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯦꯗ ꯍꯣ ꯑꯩꯒꯤ ꯍꯦꯔꯣꯅꯤꯗꯣ ꯂꯥꯛꯇ꯭ꯔꯤ ꯆꯠꯂ ꯈꯪꯗꯦꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔ ꯂꯩꯕꯅꯦ ꯑꯩꯗꯤ ꯋꯥꯔꯦ ꯍꯦꯔꯥ ꯏꯇꯥꯎ ꯈꯝꯕ ꯃꯥꯅ ꯍꯦꯔꯣ ꯉꯥꯏ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯑꯝꯇ ꯍꯪꯉꯨ ꯏꯇꯥꯎꯕꯨ ꯑꯩꯒꯤ ꯅꯥꯛ ꯌꯦꯠꯇ ꯐꯝꯃꯤꯁꯤ ꯑꯩꯗꯤ ꯃꯨꯟꯅꯔꯛꯀꯅꯨꯀꯣ ꯉꯁꯤꯗꯤ ꯑꯩꯗꯤ ꯏꯔꯥꯡ ꯌꯥꯝ ꯁꯥꯒꯠꯇꯧꯔꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯜꯂꯣ ꯊꯝꯕꯥꯜꯗꯣ ꯀꯗꯥꯏ ꯆꯠꯈꯤꯅꯣ ꯈꯪꯗꯦ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯁ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯩ ꯋꯥꯡꯗꯒꯤ ꯆꯥꯎꯕ ꯃꯦꯗꯥꯝ ꯆꯥꯎꯕ ꯀꯣꯔꯤ ꯃꯊꯦꯜ ꯆꯥꯔꯦ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯉꯁꯥꯏꯒꯤ ꯉꯥ ꯊꯣꯡꯕ ꯂꯩꯕꯗꯨ ꯆꯥꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯀꯦ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯀꯦ ꯍꯥꯏꯕ ꯏꯇꯥꯎ ꯈꯝꯕ ꯌꯥꯔꯕ꯭ꯔꯥ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯂꯛꯀꯦ ꯍꯥꯏꯁꯦ ꯏꯇꯥꯎ ꯇꯥꯁꯤꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯦ ꯁꯍꯜꯂꯣ ꯁꯛꯍꯜꯂꯣ ꯊꯣꯏꯕꯤꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯁꯛꯍꯜꯂꯣ ꯅꯇꯥꯎꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯁꯩ ꯑꯗꯨꯝ ꯇꯥꯁꯤ ꯏꯇꯥꯎ ꯏꯃꯥꯟꯅꯕꯤ ꯃꯤꯁ ꯑꯣꯂꯤꯅꯤꯁꯤꯕꯨ ꯃꯤꯁ ꯊꯣꯏꯕꯤ ꯑꯣꯟꯊꯣꯛꯈ꯭ꯔꯕꯣ ꯏꯃꯥꯟꯅꯕꯤ ꯈꯨꯝꯗꯦ ꯅꯪꯁꯤ ꯍꯥꯎ ꯏꯃꯥꯟꯅꯕꯤ ꯐꯖꯅ ꯁꯛꯂꯣꯍꯤ ꯈꯣꯡꯖꯣꯝ ꯊꯣꯏꯕꯤꯅꯦ ꯃꯤꯁ ꯊꯣꯏꯕꯤ ꯍꯧꯔꯛꯑꯣꯔꯣ ꯍꯧꯔꯣ ꯉꯁꯤꯗꯤ ꯃꯇꯝ ꯌꯥꯝ ꯂꯩꯇꯤꯌꯦ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯇꯥꯈꯤꯕꯗ ꯌꯥꯡꯈꯩ ꯆꯠꯄꯤ ꯁꯥꯕ ꯑꯩꯗꯨ ꯀꯥꯎꯔꯕꯔꯣ ꯗꯣꯔꯣꯝ ꯐꯤꯐꯝ ꯑꯗꯣꯝꯗꯒꯤ ꯖꯒꯣꯏ ꯁꯥꯅ ꯆꯪꯂꯛꯈꯤꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯩꯗꯨ ꯀꯥꯎꯔꯕꯔꯣ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯇꯥꯈꯤꯕꯗ ꯌꯥꯡꯈꯩ ꯆꯠꯄꯤ ꯁꯥꯕ ꯑꯩꯗꯨ ꯀꯥꯎꯔꯕꯔꯣ ꯗꯣꯔꯣꯝ ꯐꯤꯐꯝ ꯑꯗꯣꯝꯗꯒꯤ ꯖꯒꯣꯏ ꯁꯥꯅ ꯆꯪꯂꯛꯈꯤꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯩꯗꯨ ꯀꯥꯎꯔꯕꯔꯣ Tinta takring ina jago sari nei Leila ate samne Tinta jago sari nei Leila ate samne Hello into kibani padu tamoro
Yumna misal nalinamina. Lagi nunggu jangan dress. ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯑꯅꯤꯁꯦ ꯑꯩ ꯁꯥꯎꯖꯔꯛꯆꯅꯤ ꯃꯤ ꯏꯃꯥꯟꯅꯕꯤꯅ ꯏꯁꯩ ꯁꯛꯏꯉꯩꯗ ꯅꯣꯏ ꯏꯔꯥꯡ ꯇꯧꯁꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯈꯝꯕꯗꯤ ꯈꯝꯕꯒꯁꯤ ꯁꯣꯟꯗꯧꯔꯤ ꯀꯩꯅꯣ ꯈꯪꯗꯦ Oh, ꯅꯣꯏꯁꯦ mixed kambage. ꯃꯤꯁ ꯑꯍꯨꯝ ꯌꯥꯝ ꯐꯖꯩꯌꯦꯅꯦ ꯀꯩꯅꯣꯅꯦ ꯑꯣꯏ ꯅꯥꯎ ꯑꯩꯁꯦ ꯃꯤꯁꯁꯤꯡ ꯉꯟꯈ꯭ꯔꯦ ꯑꯣꯏ ꯅꯥꯎ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯣꯏꯗꯣꯔꯤ ꯑꯩ ꯒ꯭ꯌꯥꯟ Naharo na tinguna yaku matanta banse. Damda songde musiwari sahde. Oh, Miss Vivian Casiro. ꯀꯔꯤ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯅꯣ Pagiging sa bisay do Casiro, Miss na sa bulan pazabane. ꯀꯩ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯁꯥꯈꯤꯕꯗ ꯌꯥꯡꯈꯩ ꯆꯞꯄꯤ ꯊꯥꯕ ꯑꯩꯕꯨ ꯀꯥꯎꯔꯕꯔꯣ ꯗꯨꯂꯣꯞ ꯊꯤꯝꯕꯝ ꯑꯗꯣꯟꯗꯒꯤ ꯅꯨꯄꯤ ꯁꯥꯅ ꯆꯪꯂꯛꯈꯤꯕ ꯃꯁꯥ ꯅꯥꯟꯕꯤ ꯈꯝꯕ ꯑꯅꯤ ꯀꯥꯎꯔꯕꯔꯣ ꯇꯤꯡ ꯇꯤꯡ ꯇꯥꯡ ꯇꯀꯤ ꯇꯤꯡ ꯇꯥꯡ ꯇꯤꯡ ꯇꯤꯡ ꯇꯥꯡ ꯇꯀꯤ ꯇꯤꯡ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯂꯩꯅ ꯂꯩꯅ ꯁꯥꯊꯦꯛ ꯇꯝꯂꯤꯉꯩ ꯄꯦꯜꯂꯁꯦ ꯁꯤꯅ ꯃꯊꯪꯒꯤ ꯀꯣꯜ ꯑꯗꯨꯃꯨꯛ ꯄꯤꯒꯦ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯐꯣꯟ ꯑꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯑꯅꯤ ꯑꯣꯟꯒꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ Hello. ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Miss na po siya may bibigyan na ni. ꯕꯦꯕꯤꯅꯥ ꯀꯔꯤ ꯈꯨꯀꯧꯅꯣ ꯈꯝꯕ ꯆꯨꯝꯅ ꯀꯧꯅꯦ ꯈꯝꯕ ꯃꯁꯥ ꯁꯣꯟꯗꯧꯔꯤ ꯀꯥꯎ ꯐꯥꯕ ꯉꯝꯃꯣꯏꯗꯧꯔꯤ ꯉꯁꯤ ꯅꯪꯅ ꯀꯥꯎ ꯑꯉꯥꯎꯕ ꯀꯥꯎꯗꯣ ꯐꯥꯗꯣꯔꯤ ꯍꯥꯏꯁꯤꯕꯨ ꯀꯔꯝꯗꯧꯅ ꯐꯥꯗꯣꯔꯤꯕꯅꯣꯅꯦ ꯍꯩ Ahanbada Miss Ahumapu Kakat Pungtok Seri. ꯃꯔꯤ ꯁꯨꯔꯛꯈꯤꯗꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯔꯤ Miss ꯁꯨꯔꯛꯈꯤꯅꯤ Ahumapu Hajabani. ꯑꯩ ꯌꯥꯝ ꯁꯥꯊꯤꯔꯛꯀꯅꯤꯀꯣ ꯑꯩ ꯌꯥꯝ Ayun ꯁꯥꯊꯤꯅꯤꯡꯉ nung ꯂꯩꯅꯤ kula video raso nung dani balani na. ꯑꯩꯁꯦ ꯅꯨꯡꯗꯥꯡꯒꯤ ꯕꯂꯥꯔꯣ ꯀꯩ ꯆꯥꯅꯤꯡꯉꯤ Yung sa iyo mo saning ꯌꯣꯡꯆꯥꯛꯇꯤ ꯄꯥꯜꯂꯀꯥꯟ ꯄꯤꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯄꯥꯟꯗ꯭ꯔꯤ ꯅꯣꯏꯗ ꯄꯥꯜꯂꯕꯣ ha. ꯅꯣꯏ ꯑꯗꯥꯏꯗ ꯄꯥꯜꯂꯕꯣ ꯌꯣꯡꯆꯥꯛ More rom de khagak pan ba ure. ꯃꯣꯔꯦꯗꯤ ꯍꯧꯖꯤꯛ ꯆꯠ ꯌꯥꯗꯦ ꯅꯣꯏ ꯂꯩꯀꯥꯏꯗ ꯄꯥꯜꯂꯀꯥꯟꯗ ꯊꯤꯜꯂꯧꯀꯣ ꯏꯃꯥꯟꯅꯕꯤ ꯅꯆꯦ ꯕꯜꯂꯥ ꯍꯣꯏ ꯍꯣꯏ ꯅꯆꯦ ꯕꯜꯂꯥ ꯅꯠꯇꯦ ꯅꯆꯦ ꯑꯣꯂꯤꯅꯤ ꯊꯣꯏꯕꯤ ꯆꯥꯅꯤꯡꯉꯤ Ado Miss Ahumay kay mate amtang saksarage. ꯍꯣꯏ ꯁꯛꯄꯤꯔꯛꯑꯣ ꯉꯥꯏꯔꯦ ꯇꯥꯒꯗꯕꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯀꯗꯧꯅꯤꯀꯣ ꯑꯅꯤꯒ ꯁꯛꯂꯛꯄ ꯌꯥꯔꯣꯏ ꯅꯁꯝ ꯐꯣꯏꯖꯅꯤ ꯑꯩꯗꯤ Hoy hoy. Miss Ahujaraage. ꯍꯧꯔꯣꯗꯅ ꯍꯩ ꯊꯤꯜꯂꯕꯅꯤ Thengla ahing matan tida. Tana tampak lamdamda. Tingkan loi na tari base. Oi di darane. Karolel gi konzendo. Thengla ahing matan tida. Hi, hello, again, Miss Ahum. ꯍꯣꯏ ꯏꯃꯥꯟꯅꯕꯤ ꯅꯣꯏꯅꯅꯦ ꯃꯤꯁ ꯀꯧꯁꯜꯂꯛꯇꯅꯅꯦ ꯗꯥꯏꯂꯣꯛ ꯇꯧꯒꯦ ꯇꯧꯕ ꯗꯥꯏꯂꯣꯛ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯃꯤꯁ ꯀꯧꯁꯜꯂꯛꯇ ꯑꯩ ꯈꯝꯕꯒ ꯊꯣꯏꯕꯒꯁꯦ ꯀꯩꯒꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁ ꯑꯩꯅ ꯃꯤꯁ ꯍꯥꯏꯔꯛꯏꯁꯤꯗꯤ ꯃꯤꯁ ꯗꯥꯏꯂꯣꯛ ꯇꯧꯒꯦ ꯇꯧꯔ ꯃꯤꯁ ꯍꯥꯏꯔꯛꯇꯅ ꯄꯜꯂꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯨꯛꯇꯅ ꯂꯩꯔꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ Oh, onare. Kambaga thuibiga nongbanga hage tobani. ꯑꯣ ꯑꯗꯨ ꯍꯥꯏꯌꯨ ꯒꯨꯗ ꯌꯣꯡꯆꯥꯛ ꯄꯤꯖꯅꯤ ꯅꯣꯡꯕꯥꯟ
โหไดโลกตาซิโรไดโลกตอรกีอินชนภาษาตุยนี่งสิดิ Income. Tao tao tao. Dong dong dong. Kay no hajmo. Tao tao tao. Dong dong dong. Ngasi hariba numit asigi. Radio ta da ta horo. TV yeng da ba yeng horo. Kay hai doi no. Kay Mapugi yathangni pauzeli Ibong ole ngasi dagi. Moinang thoibi ole ba ne. โอเล Ngasi kari gumba live sing bi hauda batara gadi. Thamoy edu yamna sokani haina ngasi gi. Mapugi pauje ne. Dong dong dong. mi dong dong yai bazu kari no hai re. Kolam tanggal ko sage. Hello. Hello, Taram nok chari ming life mai biu. anh làm bên luôn đây bán nhu cầu. Ha. Làm bên luôn đây bán nhu cầu em. Imanabi Banu Hoy ma How? ako ni nga haway nupa una sa padun nungay tro Tring tring galaw dre ne nupa u bada Làm bên luôn đây bán nhu cầu em. Bán nhu cầu em. Hoi hoi. How? Hay hay Kayo pidoy no Laki sa gadulo. Kayo pidoy no Isa isa pidoy ro imanabi Isa yan pang accept ya. Hubiro Ay gisu imanabi mta kauksan ge nga sidi Imanabi mta kaukjagi ko ima Ngatang paibiyo ko O sangdagi sangbi Sangtrik sangbi Tamban kaujeri Tamban lahalamagi ko Hubiro Kanchi kokil lam hiền đó đi đây thơm môi cay hương đó là có nung gì mây cho cái lần đó nắng gì hôn duyên khi đó hôm lắc khi đời đó amo hanna hôm lắc khi đời đó amo hanna khi mà pan da hori ba lấy hậu pan đi ta tôm đôi na tan chi ô kil làm hiền ba đi đây thơm môi cay hân ba hay buộc chừng đi na buồn đó than khi đời đời lấy hậu lấy đi malika maloti ma thadi thêm na कोई ना दिलम दा thêm na कोई ना दिलम दा चंदनी की इचल चो अमोहन दिल की जड़ा आंटी कोकिल लम्बेन बा नंगी 혼긴 시바 놈이당 와이농시 나미바 비비 훔두나 시리바 엉나 제고이 샤한바 놈이당 와이농시 나미바 Didi humdu na shidliba Auna jagoi chahalba Pati tharo thambancho Pati
थारो थमान्छु कदाई नम्ना मांक्रबा कांची कोकिल लम्हेंबा उड़ीरई थामोय कायंबा लकानुंगी मैसा खेलंबा लंगी खोंजे नुशीबा होमला खिदारा अमोहन्ना पुखी मपान हौरीबा लैहौ पांबीद तोंदुना कांची कोकिल लम्हेंबा उड़ीरई थामोय कायहंबा उड़ीरई थामोय कायहंबा जराजन इसे याम फजग्रे मैडम की से थागसरी सरुक यापिरक्पा मथंगी कोलर खुदोक चाबा पिजगे हो मांजव नुंसीना कौरिनी मांजव इताउ खंबा ngasi korau nong jadi jagoi nga hak sa sidana itaw nong ban sasi thoi bi ge senu achan bi ge su yora banina ai di ngasi no pa phadoi ni thamban Karma phaji hai no. lei hai dok ya poti nang karma pa mi ani siu ni masak ka zabriu tau khamba mai do onsilu Amta muni yengi ke dai chu. itaw nong ban ngasi di lai phau bada tamba du hektamak nangi aigi atabadu adum matau sido itaw nong ban nungsiba karino thaban chongsi khatningi lai harau ji kai no harau rasi itaw khamba music masai be masu wakhal pukning phada biu do sumdau sido ngasi di thangjing lai harau bada ima mai bi aphaba ma khallaga sen hutok sido itaw nong ban yai itaw khamba aduga aigi chanaba nangi laibak ta tamba du khangdoga adu makha ta bo wari amuk tausi doi taw tausi haurasi laibung chasi adudi chatlasi jagoi sajalo masai be ma senu jagoi sabiu yam li mi hi ei ta si jagoi shao ai ko ba bujali itaw nong ban ding jalunu do ai sheno janbi spiel chalo hai chalo tau khamba itaw nong ban jagoi sabiu ani ga hadi shabang dang ni sin chara ge do ai man bi siam tan li no
जगोई सावसु अदि खुबा कुई ꯇꯧ ꯈꯝꯕ ꯁꯪꯒꯅꯨ ꯃꯃꯥꯡ ꯊꯣꯟꯗ꯭ꯔꯤ ꯇꯧ ꯀꯔꯤꯒꯤꯅꯣ ꯂꯦꯞꯄꯤꯗꯣ ꯇꯧ ai जगोई साबत तो ए खुद नारे ꯀꯔꯤꯒꯤꯅꯣ ꯊꯣꯏꯕꯤ ꯇꯣꯛꯄ ꯌꯥꯔꯣꯏ खुद सुजन बसे नारी ꯏꯆꯦ ꯂꯥꯏꯔꯕꯤꯅ ꯌꯦꯡꯉꯛꯑꯦ ꯑꯩ ꯖꯒꯣꯏ ꯁꯥꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯏꯇꯥꯎꯕꯨ ꯃꯇꯝꯁꯤ ꯊꯦꯡꯗꯣꯔꯦꯗꯣ हाय नोइने जगोई साहंदना माइबी थरो लाई तोंगे दो ayum sidaba yet ki lamdang oirakpa yet ki lamdang oirakpi ngasigi diamond tv wahong radio da satuk sariba thorom masida mamang na phamiba khamba ani se thoibaga se nungsi amukta di hai hogi he thambal nang di hai roidra ngasigi live chat leiriba mayam puna mak thorom masi yenga ne wantha tan nu uko imung kai ba yausani tapna nu he ayum ꯏꯇꯥꯎ ꯂꯩꯐꯥꯎꯁꯤ ꯀꯩꯅꯣꯝ ꯇꯧꯏꯗ ꯏꯇꯥꯎ ayum sidaba ꯇꯥꯁꯜꯂꯨ ꯇꯧ ꯐꯣꯜ ꯇꯣꯏꯅ ꯐꯪꯕꯁꯤꯡ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯏꯁꯩ ꯐꯖꯕ ꯁꯛꯎꯀꯣ ꯐꯣꯟ ꯐꯪꯕꯁꯤꯡ ꯑꯌꯨꯝ ꯅꯨꯡꯁꯤꯗꯕ ꯂꯥꯏꯐ ꯆꯥꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯦ ꯕꯤꯕꯤ ꯕꯤꯂꯥ ꯃꯥꯏꯕꯝꯒꯤꯅꯦ ꯑꯩꯒꯤꯅꯦ ꯍꯧꯖꯤꯛ ꯂꯥꯏ ꯇꯣꯡꯕꯁꯤꯗꯅꯦ ꯍꯨꯃꯥꯡ ꯁꯧꯏꯗꯗ ꯑꯃꯨꯛꯇꯪ ꯁꯍꯟꯅꯤꯡꯉꯛꯈ꯭ꯔꯦꯗ ꯑꯌꯨꯝ ꯁꯤꯗꯕ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯥ ꯐꯥꯗꯣꯏꯅꯤꯅꯅꯦ ꯂꯥꯏ ꯅꯨꯄꯤ ꯊꯤꯗꯣꯏꯅꯤ ꯉꯁꯤꯗꯤ ꯈꯝꯕꯅꯦ ꯊꯣꯏꯕꯒꯅꯦ ꯆꯦꯛꯁꯤꯜꯂꯨ ꯇꯦꯛ ꯀꯦꯌꯔ ꯍꯥꯏꯖꯔꯤ ayum sidaba o angaubi sorok haibam nokanu ayum sidaba asalata devi imanabi hai ai tase yamna phajaigan haire i sidabi humangsu saure samjul lauthokninge eni samjil lauthok nupi sarakani kongasi ai tase yam lemdra ꯏꯇꯥꯎ ꯅꯣꯡꯕꯥꯟ humang ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎꯁꯤꯕꯨ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯈꯝꯕ ꯂꯩꯐꯥꯎ ꯏꯆꯨꯝ ꯆꯨꯝꯗꯦꯅꯦ ꯏꯇꯥꯎ ꯂꯩꯐꯥꯎ ꯆꯨꯝꯗꯦ ꯍꯥꯏꯕꯗꯤ ꯏꯇꯥꯎꯒꯤ ꯆꯨꯝꯅ ꯐꯥꯎꯔꯛꯇꯦ ꯍꯥꯏꯕ꯭ꯔꯥ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯧꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯅꯤꯉꯣꯝꯕꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯕꯤꯖꯦꯟꯇꯤ ꯃꯦꯗꯥꯝ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯐꯪꯕꯅꯤꯅꯕꯀꯣ ꯏꯁꯥꯁꯤ ꯌꯥꯝꯅ ꯅꯤꯛꯑꯦꯕ ꯅꯣꯡꯕꯥꯟꯒ ꯈꯝꯕꯒ ꯊꯣꯏꯕꯤꯒ ꯅꯣꯏ ꯑꯍꯨꯝꯒꯤ ꯗꯥꯏꯂꯣꯒꯇꯣ ꯑꯗꯨꯝ ꯇꯥꯖꯒꯦꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦ ꯔꯦꯗꯤꯑꯣꯗꯗꯤ ꯇꯥꯗꯕ ꯁ꯭ꯋꯥꯏꯗ ꯇꯥꯕꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯕꯤꯔꯣ ꯍꯣꯏ ꯊꯝꯖꯔꯒꯦ ꯀꯦꯒꯦ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯃꯣꯏꯔꯥꯡ ꯈꯪꯗꯕ ꯈꯪꯍꯧꯔꯣ ꯃꯄꯨ ꯌꯥꯊꯪ ꯄꯥꯎꯖꯦꯜꯅꯦ incoming voice call ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯗ ꯏꯀꯣꯞ ꯂꯥꯏꯐꯝꯗ ꯁꯛꯇꯥꯕ ꯑꯉꯥꯎꯕ ꯀꯥꯎꯗꯣ ꯅꯣꯡꯌꯥꯏ ꯈꯝꯕꯅ ꯐꯥꯔꯒ ꯆꯤꯡꯉꯨ ꯂꯥꯏꯗ ꯀꯠꯀꯗꯧꯔꯤ ꯔꯦꯗꯤꯑꯣ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯇꯤꯚꯤ ꯌꯦꯡꯗꯕ ꯌꯦꯡꯍꯧꯔꯣ ꯏꯅꯤꯡꯊꯧ ꯌꯥꯊꯪꯅꯦ ꯗꯪ 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 ꯀꯔꯤ ꯍꯥꯏꯕ ꯅꯣꯡꯌꯥꯏ ꯅꯪꯅ ꯀꯥꯎꯔꯦꯟ ꯐꯥꯒꯗꯧꯔꯤꯕ ita ningthaunasu order thokhrabnina ngasidagidi diamond tv ga wahong radio ga yengasi koita Hoi kitang kan khumo Hoi adun ningthaugi iningthaugi yathangnina ne yengda yadre koi khamba du kadai chakro khangni masak yam phajabani ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯊꯣꯛꯎ ꯇꯝꯃꯝꯕꯅ ꯀꯥꯎ ꯐꯥꯒꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦꯗꯣ ꯃꯤꯠꯃꯥꯡꯗ
ꯐꯥꯕꯤꯌꯨꯗꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯀꯥꯎꯔꯦꯟ ꯐꯥꯕꯗ ꯂꯥꯏꯕꯛ ꯊꯤꯗꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯀꯝꯗꯧꯍꯧꯕꯤꯗꯧꯔꯤ ꯍꯩꯗꯕ ꯋꯥꯍꯩ ꯍꯩꯕꯤꯒꯅꯨꯗ ꯑꯊꯧꯕ ꯅꯨꯖꯥ ꯊꯃꯣꯏꯁꯦ ꯇ꯭ꯔꯤꯡ 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 ꯍꯦꯛ ꯆꯣꯡꯉꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯗ ꯌꯥꯍꯥ ꯈꯣꯟꯖꯦꯜꯗꯣ ꯔꯣꯃꯥꯟꯁꯁꯨ ꯀ꯭ꯔꯣꯁꯤꯡ ꯆꯠ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯗ ꯔꯣꯃꯥꯟꯁ ꯇꯧꯗꯧꯁꯤꯗ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯆꯌꯦꯠ ꯈꯣꯌꯦꯠꯅꯕ ꯊꯕꯛ ꯇꯧꯅꯒꯨꯝꯁꯤ ꯏꯇꯥꯎ ꯀꯔꯤꯗ ꯑꯩꯅ ꯆꯌꯦꯠ ꯈꯣꯌꯦꯠꯅꯈ꯭ꯔꯦ ꯃꯆꯥ ꯏꯕꯦꯝꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯉꯕꯅꯤ ꯏꯇꯥꯎ ꯅꯪꯗꯤ ꯂꯥꯏꯔꯕꯒꯤ ꯅꯨꯡꯁꯤꯖꯝꯅꯤ ꯀꯩꯅꯣ ꯏꯇꯥꯎꯕꯨ ꯃꯆꯥ ꯏꯕꯦꯝꯃꯅ ꯅꯨꯡꯁꯤꯖꯕ ꯑꯩꯉꯣꯟꯗ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨ ꯏꯇꯥꯎ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯤꯔꯅꯨꯗꯣ ꯏꯇꯥꯎ ꯏꯇꯥꯎꯗ ꯂꯩꯔꯗꯤ ꯄꯦꯔꯨꯛ ꯍꯦꯛꯄ ꯆꯠꯍꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯒꯤꯗꯤ ꯇꯔꯨꯛ ꯂꯦꯡꯗꯅ ꯂꯩꯔꯕꯗꯨꯗꯤ ꯑꯩꯒꯤ ꯇꯔꯨꯛ ꯂꯩꯔꯁꯨ ꯇꯔꯦꯠ ꯁꯨꯕꯤ ꯊꯝꯗꯣꯔꯤꯕꯅꯤꯅꯦ ꯏꯇꯥꯎꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯅꯣꯡꯌꯥꯏ ꯈꯝꯕꯕꯨ ꯋꯥꯔꯧꯕꯤꯔꯅꯨ ꯏꯇꯥꯎ ꯄꯥꯔꯤ ꯑꯅꯤ ꯈꯟꯅꯕꯤꯒꯅꯨ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤꯗꯃꯛ ꯑꯩꯗꯤꯅꯦ ꯃꯄꯨ ꯑꯅꯤ ꯑꯣꯏꯕꯒ ꯉꯝꯖꯔꯣꯏ ꯑꯃ ꯁꯤꯡꯒꯜ ꯄꯤꯁ ꯀꯔꯤꯅꯣ ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯤ ꯌꯋꯥ ꯀꯧꯕꯒꯦꯅꯦ ꯅꯣꯡꯌꯥꯏ ꯊꯃꯣꯏ ꯊꯨꯛ ꯂꯥꯎꯕ ꯋꯥꯕꯨ ꯑꯗꯨꯝꯅ ꯆꯤꯡꯒꯣꯏꯕꯗꯤ ꯀꯔꯤꯒꯤꯔ ꯑꯩꯗꯤꯅꯦ ꯃꯄꯨ ꯑꯅꯤꯒꯤ ꯑꯣꯏꯕ ꯉꯝꯖꯔꯣꯏ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯡꯒꯜ ꯄꯤꯁ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯅꯣꯏꯅꯤ ꯆꯥꯡꯉꯤ ꯌꯦꯡꯊꯣꯛꯅꯧ ꯊꯝꯕꯥꯜꯁꯨ ꯂꯩꯔꯤꯗꯅ ꯅꯥꯀꯟꯗ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯇꯥꯎꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯑꯁꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯁꯤ ꯑꯣꯏꯅ ꯀꯣꯏꯔꯒꯦꯗ ꯅꯪ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯀ꯭ꯔꯣꯁꯤꯡ ꯂꯞ ꯀ꯭ꯔꯣꯁꯤꯡ ꯃꯥꯅꯤ ꯉꯁꯤꯗꯤ ꯂꯞ ꯀ꯭ꯔꯣꯁꯤꯡꯅꯤ ꯁꯦꯅꯨꯗꯅ ꯍꯦꯟꯅ ꯐꯖꯔꯛꯑꯕ꯭ꯔꯅꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯁꯦꯅꯨꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯅꯨꯗ ꯉꯥꯎꯖꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯤꯕꯅꯤ ꯆꯦꯞꯊ ꯆꯦꯞꯊꯗꯅ ꯑꯩꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯗ ꯅꯪ ꯃꯤꯠꯌꯦꯡ ꯀꯥꯔꯛꯄ ꯅꯣ ꯃꯤꯠꯌꯦꯡ ꯀꯥꯔꯛ ꯑꯁꯦꯡꯕꯩꯅꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯌꯥꯗ ꯈꯠꯆꯤꯟꯅꯈ꯭ꯔꯕ ꯈꯝꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯦꯡꯕꯩꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣ ꯈꯝꯃꯒ ꯅꯣꯡꯃꯥꯡꯒꯗꯣ ꯑꯩ ꯁꯥꯎꯒꯦ ꯇꯧꯏ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯦꯅꯨ ꯑꯆꯥꯟꯕꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ ꯑꯁꯦꯡꯕꯩꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯦꯅꯨꯁꯦ ꯀꯩꯅꯣ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯃꯤꯗꯤ ꯊꯣꯏꯕꯤꯅ ꯐꯖꯩ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤꯗꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯅ ꯐꯖꯔꯦ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯍꯣ ꯇꯥꯖꯔꯤꯌꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯆꯠꯈ꯭ꯔꯁꯤꯗꯅ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯒꯦ ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯕꯤꯌꯨ ꯍꯣ ꯀꯥꯏꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯄꯨꯔꯗꯕꯅꯤ ꯊꯣꯏꯕꯤꯒ ꯈꯝꯕꯒꯗꯤ ꯁ꯭ꯋꯥꯏꯗ ꯊꯅꯝꯃꯗꯕꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯖꯔꯤꯌꯦ ꯂꯣꯛꯇꯥꯛ ꯅꯨꯡꯁꯤꯕ ꯄꯥꯠꯇ ꯂꯣꯡ ꯈꯣꯜꯂꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯕꯒꯦꯅꯦ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯁꯥꯕꯤ ꯑꯩꯁꯦ ꯃꯃꯥꯡꯒꯤ ꯏꯟ ꯁꯣꯟꯕꯗꯅꯦ ꯂꯣꯡꯊꯣꯛꯑ ꯊꯥꯕꯗꯅꯦ ꯐꯤꯔꯣꯡꯒ ꯃꯊꯣꯡ ꯃꯔꯝꯇ ꯈꯪꯈꯤꯗꯦ ꯏꯟ ꯁꯣꯟꯕꯗ ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯛꯀꯅꯨꯍꯦ ꯀꯩꯅꯣ ꯄꯅꯨꯗ ꯅꯣꯏꯗꯨꯕꯣ ꯗꯥꯏꯂꯣꯛ ꯇꯧꯐꯝ ꯂꯥꯛꯐꯝꯒ ꯈꯪꯗꯦ ꯅꯣꯏꯁꯤ ꯏꯟ ꯁꯣꯟꯕꯗꯣ ꯆꯤꯡꯅꯔꯞ ꯇꯧꯕ ꯑꯩꯁꯦ ꯆꯠꯀꯗꯕꯗꯣ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤꯕꯤꯁꯦ ꯄꯨꯔ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯊꯝꯕꯥꯜꯁꯦ ꯑꯗꯣ ꯈꯪꯗꯦ ꯏꯟꯗꯣ ꯍꯣꯔꯦꯟ ꯑꯩꯅ ꯆꯤꯡꯕꯗꯅꯦ ꯑꯩꯗꯤ ꯅꯣꯏꯕꯅꯤꯅꯅꯦ ꯈꯨꯇꯨ ꯅꯤꯌꯣꯝ ꯆꯨꯝꯈꯤꯗ꯭ꯔꯁꯨꯅꯦ ꯉꯥꯛꯄꯤꯌꯨꯀꯣ ꯕꯨꯡꯕ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯍꯜꯂꯣ ꯗꯥꯏꯂꯣꯛ ꯂꯣꯏ ꯁꯦꯝꯗꯣꯛꯇꯣꯔꯦ ꯌꯥꯔꯣꯏ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯄꯤꯕ꯭ꯔꯣ ꯌꯥꯝ ꯍꯧꯋꯦ ꯑꯩꯒꯤ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯑꯩꯒꯤꯗꯣ ꯂꯩꯈꯠꯂꯧꯅꯦ ꯁꯦꯅꯨꯗꯨꯕꯨ ꯀꯔꯤ ꯂꯝꯗꯩꯅꯣ ꯁꯦꯅꯨꯁꯤ ꯈꯣꯡꯖꯣꯝ ꯕꯖꯥꯔꯗꯒꯤꯅꯤ ꯑꯣ ꯁꯥꯔ ꯖꯦꯝꯁꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯔꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯍꯨꯝꯃ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯉꯁꯤ ꯄꯣꯛꯄꯗꯨꯅꯤ ꯑꯣ ꯑꯩ ꯏꯆꯝ ꯈꯨꯅꯧꯒꯤ ꯏꯃꯥ ꯈꯨꯟꯖꯦꯁꯣꯔꯤꯅꯦ ꯐꯝꯃꯤꯁꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯖꯦꯝꯁ ꯃꯦꯝꯗꯣꯟꯒꯤ ꯑꯣꯖꯥ ꯚꯤꯝꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯡꯒꯜ ꯈꯇꯣꯔꯒ ꯄꯤꯁ ꯑꯗꯨꯒ ꯂꯨꯍꯣꯡꯗꯣꯏꯅꯤ ꯃꯆꯥꯅꯨꯄꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯅꯪꯅꯣ ꯁꯖꯤꯕꯨꯒꯤ ꯗꯣꯡꯒꯤ ꯏꯀꯥꯏꯖꯕꯤ ꯑꯣ ꯁꯦꯅꯨ ꯆꯥꯝꯕꯤ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ
ꯑꯣ ꯈꯠꯅꯒꯅꯨꯀꯣ ꯅꯁꯝꯕꯨ ꯐꯣꯏꯅꯒꯅꯨ ꯅꯠꯇꯦ ꯃꯤꯗꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯩꯅꯣ ꯉꯁꯤꯁꯦ ꯁꯦꯅꯨꯗ ꯂꯣꯏ ꯆꯠꯂꯤꯁꯦ ꯀꯃꯥꯏꯅ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯑꯁꯤ ꯀꯥꯎꯊꯣꯛꯑꯒ ꯁꯦꯅꯨ ꯀꯥꯏꯅ ꯗꯥꯏꯂꯣꯛ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ ꯑꯣ ꯊꯣꯏꯕꯤꯒꯤ ꯃꯁꯝꯗꯣ ꯂꯧꯊꯣꯛꯀꯅꯨꯀꯣ ꯀꯦꯟꯈ꯭ꯔꯗꯤ ꯈꯪꯗꯦ ꯊꯣꯏꯕꯤ ꯃꯔꯨ ꯀꯣꯏ ꯍꯥꯏꯒꯅꯤ ꯏꯀꯥꯏꯖꯩ ꯂꯨꯗꯤ ꯀꯣꯛꯇꯤ ꯂꯋꯥꯏ ꯇꯥꯡꯕꯩ ꯋꯥꯅꯤ ꯉꯁꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯣꯛꯑꯦ ꯁꯤꯃꯥꯏ ꯑꯝꯇ ꯇꯧꯗꯕꯗꯤ ꯇꯣꯛꯑꯦ ꯉꯁꯤꯗꯤ ꯑꯣ ꯉꯁꯤꯗꯤ ꯅꯣꯛꯐꯗꯦꯅꯦ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯈꯜꯂꯝꯅꯤ ꯉꯁꯥꯏ ꯇꯧꯔꯅꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯉꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯈꯤꯕꯗꯣ ꯈꯪꯉꯤꯗꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯣ ꯉꯁꯤꯗꯤꯅꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯍꯜꯂꯣꯏꯗꯣꯏꯕ ꯑꯗꯨꯅꯅꯤ ꯑꯣꯜꯂꯤꯅꯤꯅ ꯊꯣꯏꯕꯤ ꯑꯣꯜꯂꯛꯏꯁꯦ ꯑꯣꯂꯤꯅꯤꯒꯤ ꯁꯝꯗꯣ ꯂꯧꯊꯣꯛꯀꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯗꯨꯝ ꯆꯠꯂꯨ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯈꯪꯗꯦ ꯀꯦꯟꯈ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯌꯨꯝꯗꯩ ꯇꯥꯟꯊꯣꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯈꯥ ꯆꯠꯊꯁꯦ ꯍꯥꯏꯔꯗꯤ ꯀꯃꯦꯟꯁꯦ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯣꯐ ꯇꯧꯔꯁꯤ ꯑꯣ ꯊꯝꯖꯔꯒꯦ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯊꯣꯛꯅꯤꯡꯉꯦ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯇꯥꯔꯤꯕ꯭ꯔꯣ ꯇꯥꯖꯔꯤꯗ ꯏꯇꯥꯎ ꯈꯝꯕ ꯏꯇꯥꯎ ꯅꯣꯡꯕꯥꯟꯁꯨ ꯉꯁꯤꯗꯤ ꯁꯦꯔꯩ ꯆꯠꯂꯦ ꯐꯥꯎꯗ꯭ꯔꯦꯛ ꯐꯥꯎꯕ ꯅꯣꯡꯕꯥꯟ ꯍꯥꯏꯅꯔꯤꯝꯅꯤ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯀꯣꯌꯥꯝꯕꯅ ꯍꯥꯏꯅꯔꯤꯝꯅꯤ ꯑꯗꯣ ꯀꯗꯥꯏꯗꯩꯅꯣ ꯏꯁꯥꯕꯤ ꯏꯪꯂꯤꯁꯀ ꯄꯪꯂꯣꯟ ꯂꯣꯜꯂꯤꯗꯨꯕꯣ ꯀꯅꯥꯅꯣꯃ ꯈꯪꯗꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯗꯣꯛꯁꯤ ꯍꯤꯀꯞ ꯃꯈꯥꯗ ꯀꯥꯏꯗꯒꯤ ꯖꯌꯥ ꯀꯣꯟꯊꯧꯖꯝ ꯏꯃꯥ ꯏꯆꯦꯝ ꯍꯟꯖꯌꯥ ꯉꯁꯤꯗꯤ ꯊꯧꯒꯟ ꯇꯧꯕ ꯂꯦꯡꯖꯟꯕꯤꯔꯛꯄ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯅꯪ ꯇꯧꯅꯨ ꯅꯨꯄꯤꯗ ꯀꯧꯅꯨ ꯑꯩ ꯀꯧꯒꯦ ꯊꯣꯏꯕꯤ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯋꯥ ꯉꯥꯡꯍꯜꯂꯛꯑꯣ ꯑꯩꯉꯣꯟꯗ ꯁꯦꯅꯨ ꯈꯝꯕꯒꯤꯗꯤ ꯀꯅꯥ ꯇꯥꯈ꯭ꯔꯒꯦ ꯁꯦꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯁꯦꯅꯨ ꯃꯨꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯊꯣꯏꯕꯤ ꯃꯨꯟꯅꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯁꯦꯅꯨ ꯃꯣꯏꯅꯤ ꯔꯣꯃꯥꯟꯁ ꯇꯧꯔꯛꯀꯗꯣꯔꯦ ꯑꯗꯨꯅꯅꯦ ꯃꯣꯏꯅꯤ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯀꯧ ꯀꯅꯥꯅꯣ ꯉꯁꯤ ꯐꯣꯟ ꯄꯥꯏꯔꯤꯁꯤ ꯏꯁꯥꯅ ꯑꯣꯏꯕꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯀꯧ ꯏꯁꯥꯅ ꯑꯣꯏꯕꯤ ꯇꯥꯔꯤꯕ꯭ꯔꯣ ꯅꯍꯥꯛꯄꯣ ꯍꯣ ꯀꯅꯥꯅꯣ ꯀꯅꯥꯗꯅꯣ ꯀꯧꯔꯤꯁꯦ ꯃꯦꯜ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ ꯈꯝꯕꯅ ꯀꯧꯔꯤꯁꯦ ꯏꯁꯥꯅꯧꯗꯅꯤ ꯑꯩꯉꯣꯟꯗꯔꯣ ꯑꯩ ꯏꯇꯥꯎ ꯈꯝꯕ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯀꯧꯍꯜꯂꯨ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯏꯁꯥꯅꯨ ꯍꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯂꯥꯛꯑꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯄꯥꯟꯅꯗꯧꯕ ꯅꯠꯇ꯭ꯔꯅꯦ ꯏꯁꯥꯅꯨ ꯉꯁꯤꯗꯤꯅꯦ ꯍꯛꯆꯥꯡꯁꯦ ꯇꯥꯔꯤꯕ꯭ꯔꯥ ꯏꯁꯥꯅꯧ ꯏꯁꯥꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯥꯅꯧ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯀꯔꯤ ꯅꯔꯣꯟ ꯁꯦꯡꯅ ꯉꯥꯡꯉꯨ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯥ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇꯅꯤ ꯂꯩꯔꯤꯁꯦ ꯀꯨꯁꯤꯅꯤ ꯏꯁꯥꯕꯤ ꯏꯁꯥꯅꯧ ꯍꯥꯏ ꯏꯁꯥꯅꯨ ꯍꯥꯏ ꯑꯩꯈꯣꯏꯗꯤꯅꯦ ꯃꯣꯗꯔꯟꯒꯤ ꯀꯧꯅꯤ ꯀꯧꯔꯤꯗꯣ ꯃꯣꯗꯔꯟ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛꯀꯤ ꯅꯣꯡꯕꯥꯟꯗ ꯅꯪꯅꯣ ꯍꯥꯏꯕꯒꯤ ꯑꯦꯛꯇꯤꯡꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯏꯁꯥꯅꯧ ꯇꯥꯔꯤꯕ꯭ꯔꯥ ꯁꯥꯎꯔꯥꯗꯤꯅꯦ ꯇꯥꯖꯔꯤꯌꯦ ꯏꯁꯥꯕꯤ ꯆꯪꯁꯤꯜꯂꯛꯎ ꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯏꯇꯥꯎ ꯈꯝꯕ ꯆꯤꯡꯅꯩ ꯆꯪꯖꯔꯛꯀꯦ ꯏꯁꯥꯕꯤ ꯅꯪꯅ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯔꯣꯃꯥꯟꯁ ꯇꯧꯗꯅ ꯊꯣꯏꯕꯤ ꯈꯝꯕꯁꯦ ꯆꯦꯛꯁꯜꯂꯣ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯒꯗꯕꯁꯤꯡ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯅꯨꯄꯥ ꯑꯃ ꯊꯤꯗꯣꯏꯅꯤ ꯅꯨꯄꯥ ꯑꯃ ꯐꯪꯗ꯭ꯔꯤꯕꯣ ꯑꯩꯗꯤꯅꯦ ꯃꯣꯗꯔꯟ ꯊꯣꯏꯕꯤ ꯁꯥꯎꯔꯛꯀꯅꯤ ꯏꯁꯥꯕꯤ ꯈꯝꯕ ꯏꯁꯥꯅꯧ ꯅꯅꯥꯎ ꯉꯁꯥꯏ ꯆꯥꯛꯀꯧꯕ ꯆꯠꯆꯔꯨꯕꯒꯤ ꯒꯨꯂꯥꯒ ꯀꯩꯒ ꯌꯨꯝꯗꯒꯤ ꯈꯔ ꯍꯜꯂ ꯄꯨꯔꯛꯏ ꯄꯤꯖꯔꯛꯀꯦ ꯅꯅꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯥꯅꯧ ꯑꯩꯅ ꯈꯔ ꯄꯥꯝꯖꯩ ꯁꯦꯝꯃꯛꯎ ꯏꯁꯥꯅꯧ ꯄꯤꯖꯕꯝꯗꯨ ꯑꯣꯟꯅꯔꯦ ꯍꯩ ꯏꯁꯥꯅꯧ ꯏꯇꯥꯎ ꯈꯝꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤ ꯑꯃꯨꯛ ꯄꯥꯝ ꯏꯇꯥꯎ ꯅꯣꯡꯕꯥꯟꯅꯦ ꯑꯩꯁꯦ ꯅꯪꯅ ꯈꯝꯕ ꯅꯠꯇ꯭ꯔꯣ ꯅꯃꯤꯡꯗꯣ ꯑꯣꯟꯅꯅ ꯀꯧꯔꯛꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯣꯡꯃꯥꯟꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯑꯥꯏ ꯑꯦꯝ ꯅꯣꯡꯕꯥꯟ ꯅꯣꯡꯃꯥꯟꯁꯤ ꯏꯔꯥꯡ ꯌꯥꯝ ꯁꯥꯒꯠꯄꯅꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥꯟꯅ
เชนูอมุมุนถอยบีอมุมุนไอ้กิอิชาโนอมุมุน Nangi toy busy yadre. Ay, senu achan bini ay gidi. ว่าคนละสิใครหนูอีร่างยำสักกันเลยใครหนูตั้งงู Nangi gulapi jabam do onarene. โอ้ลุยมาพิจารณา Gulapi jabam do onarene. ตาน้องบ้าน ยารีอยู่รังบี Gulapi jabam dine ay ngonda kambada nate. อีเตาโนบานปังกันจังยังถูกนึกสิหายไป Yang thok nasi. Ay gipangan ay gipamom si yang hoy. ขันนั่นกันนุกาเซียมปี คุมันมาจากกีเดบเตาหนุยเตาโนบาน Kari nang na kay daw na. Nasa son graba nang na ay ngonda kari taw bangam doy ba. Langgong de inda da long krak long ta haw do. อีเตาโนบานพุกเรานะเขาก็เลยจะคดีเตากริมตะหายบังงมเฮารวย Kari gi phuk law na hagot ba. เชนูอาจารย์บิโจว่าครากระงังบิโย ตาริบรเชนู สินัวงางอย เชนู เชนูเจมาสะอุนทอกนับพจากันเลย โอ้ฮา เชนู ว่างางวยอาจจะดีใช่ร่างบะมาตีอัมตังชาองเกดูดูดาสุนตัว พาเรอิชาโนกิเชยดูตาระกังหักปวดทาเกดูชาโนอิเชยเฮารสิโดอิชาโน เขาจะระเกชาบี เฮารอิชาโน มุตตะบิวโดยชาบี Onthok gi romance ni da taning gi dre da. นุ่งไออีเซสักเซฮาราจะกวยชาเซนักคอยมายังกีมารักตานุ่งสีบีอามาดียาวเร Kanano. นุ่งไออีเซสักเซฮาราจะกวยชาเซนักคอยมายังกีมารักตา นุ่งสีบีอามาดียาวเรอีรานไงดัดทำละกาเซบาบูดิเต้าหันยิงดานูจะทำมวยเสียงบิยูนุ่งสีปามิตาหายบิยูทวายอาเซลาบิยูนุกนาปีจะเกทวายเซลาบิยูทวายลารูระกามีฮัดปะบูตาหันเกราอดุชารุปุดีจิบกาชนะลุปาปีระอูชนะลุปามาดูดปุงเอารุนูนิชาจาบาบูโอยดำละดีงันนลุคราโอยจันีมุนนาวักขันเต้าจะโฮลำจัดพะบะไอ้คอยนี้ไอ้คอยดีเนอีชาเสียงบะนี่ไอ้บูเจนบะนูมินูปีอามาลักละบะน้องไม่รู้จักจะนี่ทวายดูมังจะนี่ให้ทวายดูมังจะนี่นูปีโอยบินักคอยสูนูปาดัตตายนันูอาดัสูนุสีหายมาให้พูนะฮันสินาบสุยาวคราบานีนูงายอีเซชักเซฮาราวจะกุชาเซนักคอยมายังกีมารักตานุสีบีอามาดียาวเรอีรานใหญ่ดัดทำละกาเซบาบูดิเต้าหันนิดาโยชินเจรเกชาบี เปเลชาโน แล้วจะเตรียมหนุ่งนิ่งบำเต่าเรียวสิ Taw riu si se. อีซีบีบิลานั่นเนี่ยถ้าถอยบีไอซิบูบิลามาเลยไอ้ดูกันเนี่ยถอยบีซิมุนนารีนี่ชาบีชาโนถอยบีเจชนะมาตุ้มนั่นไลฟ์จัดถอยบีได้การันตาวันนู้มีชีวิตยาวนี่ ไอ้หนูจะบดดีมาใจเบมาเชนูดบุให้บมาลิดา ขังดี มาใจเบมาก็ชัวนี่ไงเลยทีมาใจเบมากี่ดีลายมาจากคำใบหักเลยจะที่ดันดาดู โอ้ยเมาไอ้กี่ดีคุยคำมันนั่นเรียบร้อยเลยเถอะ Ay gi senu achan bida mi jeng karan jalakanu kana mata mi jeng karan jang payaroi. อีเตานงบาน
ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ไงฮักเลยแล้วถอยบีเอาโมให้รักกันนุโก เฮ้ยไอ้ถอยบีจะสายนักเอาโทษใครไอ้กิริเซโนจานมีแต่มีแย่งการันจัลกันนุโกกันจัลกันนุ ยามนุงไงจะได้เต้า ไอ้ก้าวเรียบอะ ถอยบีนั่งดีหิมมีมาเลยดะ ไอ้เสียให้กูจำกี่ให้ไม่มีตัว เฮ้ยอันนั้นไอ้ยาร์ไอ้ดิเชนูจะดุมเล่าจระ มายามบุยานิงิบรองสิจิบ ไอ้หนุ่มป่าตะตังกี้ไฮอินกับ กันน่ะน้อยอิงลิสมุลเลยสินะ incoming ไอ้สิกันน่ะมาลี ไอ้งอนดรอถอยบีมาลีกันนุ อดูน ถอยบีนี่กันนุไล่เรามาจากคุมันคำบกีตาลุยสิงเดจัลแล้วก็ดับมวยรางถอยบีนี่กันนุ อิซาโน มวยรังถอยบีนี่ให้เจ้าวันนี้มาพูดกันกินด้วยมวยรังถอยบีจะได้ปามตี โอ้อิซาโน มาบุกเตียนะฮาวบุพิจารณาจุกังบันิตาวนงบ้าม วยนี่กี่โรมาสตาร์จิเซไมโครโฟนพิชันกี้ เซนูอาจารย์บี ให้บิว อันทอกนั้นนุ่งสิเครดายาวให้คนเจนตาบสิเดเซนูอาจารย์บีกะรีจานิงิให้ยุนงบานไอ้นังสิเดลอยนั่นเลยทาระดับนี้ เอาไว้ดีเนี่ยฮามิงถูกภาษาหนึ่ง อียาฮัมเมงทงมาจานิงิปินจักันนี่นังสิ เชนูตาริบระเชนู ว่าตาเจริเย่ ไอ้เนี่ยก็วุ้คุมมินะ มีนกอรดีมาคุมบตายดนายตาวคำบ่าตาระดีคุมตามนี่ตาดระก็ได้คุมดาวานี่ อีเต้านงบ้านอ้นทงนพรักตาเครดาคุโก้เลยในเต้านงบ้าน มิเจงการันจัลลักนูไอกีมิเจงการันจัลลักนู มิเจงดียังจะเตรียมมุกพออดูบุเชนูกิทำมวยเด็กนาบุขัลลิบกี้อดุกจังยังดูบันิโดอีเต้านงบ้าน เชนัวอิตานุสิบเสียอันนี้ทำกันนูสิงกันวันทำโมบกัวกันนานุสิ มาใจเบียมา ไอ้กินหนูป่าที่มุนละกันนูนังอินังนักนี่น่าช้ำเพลิดกัน มาใจเบียมาตาริบระมาใจเบียมาตาบีริบรมาใจเบียโม ว่าตาเจริเย่ เชนูตะโกบุนตีมาใจเบียมาตะโกบุนี่ ไอ้ถอยบีคุมมุปรับ โอ้ฮาว อันนั้นแต่น่ะคุมกันละ ไก่นมวยรังเดลัยบเชนูดูดีมาจินยามยาวบุนี่คงโยมเดลัยบเชนูดีมาจินยาวดีก็ไม่ตัวอีจานอมาใจเบียมา อิงตับ มา สั สิ น กีเสียคุยเชนูสิรอ ห้อยนี่มาใจเบียมา อิงตับสันไหนนี่ยังคัดปนี่ มานุ่งดา เฮระ งางน่าสักนับกันงามปวดติดอ่ะ มวยรังถอยบีอีเบมา ฮอรินี่ ฮาวายเนาะ ฮอรินี่โปรแกรมสิลุยกันเนี่ยมาไหนคนขัดลักกระโดดไม่ยามสิได้ดีข้างเงาวันนี้ไก่นมนี่ กะรีขันดุริบะ พาเรดูดิอีเต้านงบานิชูเชนูเลยเรมาพาเรไล่มาจากคุมันคำใบกิชูมาใจเบียมาดุกเลยเรดนะเอาจิกตีไล่อีบุกอลร์สิกันนาโนมุยังเจรเกโดอีเต้านงบาน ยังบิโรโด ฮัลโหล 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 ตารามนกจะดีมิงเลยฟอมไฮบิว โรงพยาบาล ลูกทุ่งโร ทุ่งเง่ โอ้ยเมา ไก่นุมิตะไก่นุมิตะทุ่งไอโน อย่างคุยเด็กก็อย่างคุยเด็กไอ้คุยกับตะกี้นี่เนี่ยสาบิตีเนี่ยคำบ้านโรงพยาบาลแล้วมันที่เชนอาจารย์ที่เนี่ยถอยบีเนี่ยยามทางอาจารย์เนี่ยยามพัฒนาบ้าน โอ้ นะฮันดีदिवाली निमित्त तुला फजा मंदर फीसा लई गतो लोय खैरन दना खुजी को फीका रे एता नो पता वांदरा โหยตาซาบิตรีโหยตาซาบิตรี ओ करी हाजे อะคุยกินเนี่ยอะคุยกินไลฟ์สัตว์ตะกี้ยาวบะเฮมาเตียงยามปังกันบานันดนีดูขังยีดนะ ओ खंजे ये นันดนีโอ้ยเดนเนี่ยงามมูแม่ยามทาได้รัฐมีไม่ฟุกิโดอินชนปัจจุบันนี้นั่งลาเกโร ओ यारे मोयरांग थैबी मसाई बी मा दि सरक दिने कोई पोयरो पातने थारोय खुंजिलाओ थारोय खुन อดู बतने เนี่ยพาเร อดู ตาคุณก็คุณเล็กไปใช้ยามพังเง่ดิเนี่ยเชนุจานดีกันเนี่ยมาใช้เบี้ยมันก็อังก็ทรอยคุณจิลาโออินจิงก็การิการนั่นด้วยโน่ ลักโทเก จิงก็โลคาโกงก็เลยคมแต่แล้วก็ตุยดูดิชารุกดิงก็ข้ากิลาสานี่หุ่นดุกีมาหุตเนี่ยคุยปุ่นโลกาสิเดทรอยคุณจิลาโอฮัลลักก็ได้ทั้งจีสุเฮลักไปยัยเย่ ลักเก
imannabi lakke kaidawrunige in solaga phirom mathong man khangdana long tho ta dau sarupudi tharoi khunboi lakke tharoi khunbana phaiye อืม นวงกันลูกป้าจะเกี่ยชนิปานตายแล้วมีหายไปก็ดูดิไอ้น่ะนะฮะจะกินในบางตั้งไงดิเจ้ มาใจเบมาทารวยคุณบ่มาจัดละเกเล็บปีระบรามาใจเบมา tharoi khunbado sanau yaudini sanau yaudani than chat ya poti ai halak dong chak bijedrati kamai tawni ไอ้เยี่ยงบ่ นับปันปันทงนะไล่มาใจก็จัดปะดบุไอ้อาบปีบีก็ดรนี่มาใจเบมายาระกดีทารวยคุณบ่ดูจัดขินุบ่มาใจเบมา chat loi ai gi nuksiba pamu bana haira ke dong chat lunigi adui ragana imo chawai da in solo jira imo chamu tumui da อีเต้านงบานอีเต้านงบาน Kari hage ngasi jai tarang chatlini khara kanna kanna kor มา uni ใจเบเมื่อกี้ว่าคันหล่นสิไอ้เต้านงบานสุขังบีเลยนะก็ Kari hage how เจ้าโรงพยาบาลสิอัสการิโรตเอาสิบ่เยี่ยงบ่ได้บ่ก็ไม่ปุยก็ติเงปีก็ออรอตาเรนูปดา อะดูดีทั้งนั้นเดในเต้านงบานมีบุปีตาหันบดีห้องน่ะเดได้เต้านงบาน ไอ้จูได้ลงมาซ้ำตกโถมากะตัวเกเยี่ยงแบบนังของเราโฟนตัวยังไงได้เยี่ยงแบบพังดีบะดูมาเต้มานาวมาวักกิ้งชิมลักปะวักกิ้งโทรลักปะจีดมามั่งดักกาดามันเรียบปะกันได้ระเมบะอะไรกี่มั่งนี่มันพาสินะฮะเนี่ยไม่หนุปีกะเอ้กาดามเรียบเป็นเห็นหนุปีนังบ่หายเรียบะadegini nupi snaiba asidi noi kangu ni kai no se hai adu de khoi kangu di baba as ima di kai da le horage na hange ba ko sai da loi sanjarage phajai imanabi gi dialogue ko pajama thank you oh thank you Tharoi- yeng age yeng khangaroi chamaurage tharoi khulla ki tawni ai nupa na yadre ko saurnu hoi อีเต้านงบานกงนิงบ่ดู khangada ngasi je khonjin ji kainom tawgri ฮัลโหลฮัลโหล tumina leibi sanai ro โนอีนี่ไม่จิ tumina leibi sanai ro นกปดมาคนทุกตนะนกปกังบูดุน o tarabu มาสิดี Kari no nei ai chau ke toi thoi bi de gi jugati sulakani ko Incoming voice call. phone pairakti ba ฮัลโหลฮัลโหลมีเนี่ยชนเดอพักนกแต่นะเตารีดูไก่หนูยำอิงเนี่ยตับไตให้ไรเจ๊กันล่ะเนาะตาบีดิบร phone kaktat pi ba si udamak ta su thagat jari matam mangan birambagi damakta o densan ya masak pajabani densan se live chat yori se ko pajamni มาใจเบมาส้มดำตียิงบิโรดูมาใจเบมา ai di kauru re dana hi nupa le kau thu re ฮัลโหล hello karino ni ngasi ge ni chida khamba nong ban thoi bi khenu na tawdi sibo maya pona ma sibo phara ol han da tawdi ba sibo อะคุยju chon de yam kan ol tawdi sina wa so mak ta ngang ge ข้างดีมีอีเชนูดีมาจินยามกันบัน chenu ro ngale ra gan langani hojima khenu si wa ya bi na ngang ni ne masak phajari ba yek ba gi te ma bu nai dre ne mari ma ko ไอจูยาวริมานี่ตอ ai jiao yaw di ni loi ne yaw di ni ne ka da ba yaw re do ne nong ba ju yaw di ba ni samba ju yaw di ba ni senu ju yaw di ba ni acha acha khoi bi kari ju yaw di ba jani ni หอยเนี่ยมวยรางกังไลรอนดาคำบ้านงบานถอยบีเชนูไฮนาริมนี่ mani ipu thong ne do ta ga yaw sel di pha do ni ne อีปูทงเลนดูมาช่างงำเดเลยโหเร oh ma de da ya taw di bala หอยอดูไม่หายเจลละเก
ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯣꯛꯄꯗꯁꯨ ꯁꯤꯒꯗꯧꯔꯦ ꯀꯔꯤꯅꯣ ꯁꯣꯝꯒꯤꯁꯨ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯨ ꯇꯧꯁꯟꯕꯤꯔꯝꯕꯁꯤ ꯁꯤꯅ ꯑꯗꯨꯝ ꯂꯣꯏꯖꯔꯒꯦ ꯄꯦꯟꯖꯔꯦ ꯁꯤꯅ ꯌꯦꯡꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯡꯉꯥꯏꯅ ꯌꯦꯡꯖꯔꯒꯦ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯏꯕꯦ ꯌꯥꯏꯃ ꯋꯥꯡꯈꯩ ꯇꯦꯝꯄꯨꯛꯀꯤ ꯃꯄꯥꯟꯗꯒꯤꯅꯤ ꯈꯝꯕ ꯑꯩꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯣꯟꯕ ꯍꯩ ꯑꯣ ꯏꯕꯦ ꯌꯥꯏꯃ ꯌꯦꯡꯕꯗꯣ ꯅꯨꯡꯉꯥꯏꯃꯟꯗꯅ ꯄꯤꯁꯟꯖꯔꯒ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯥꯏꯖꯍꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯇꯥꯍꯜꯂꯕ ꯏꯕꯦ ꯌꯥꯏꯃ ꯍꯥꯎ ꯐꯖꯕꯗ ꯅꯨꯡꯁꯤꯕꯗ ꯍꯥꯎ ꯄ꯭ꯔꯦꯃꯗ ꯏꯕꯦ ꯌꯥꯏꯃ ꯍꯥꯎ ꯅꯣꯏ ꯅꯤꯡꯊꯦꯝꯄꯣꯛꯀꯤ ꯃꯄꯥꯟꯒꯤ ꯃꯩꯗꯣ ꯐꯖꯗ꯭ꯔꯣ ꯐꯖꯩꯌꯦ ꯊꯣꯏꯕꯤ ꯅꯪ ꯌꯥꯝ ꯈꯠꯀꯅꯨꯀꯣ ꯅꯪ ꯏꯔꯥꯡ ꯁꯥꯒꯠꯅ ꯅꯪꯅ ꯈꯔ ꯉꯥꯡꯕꯤꯔꯝꯃꯨ ꯏꯅꯦꯝꯇꯣ ꯀꯔꯤꯅꯣ ꯃꯣꯗꯔꯟꯅꯦ ꯃꯣꯗꯔꯟ ꯊꯣꯏꯕꯤꯗꯤ ꯈꯔ ꯈꯠꯄ ꯇꯥꯏ ꯄꯥꯅꯤ ꯁꯦꯅꯨꯗꯨꯗ ꯋꯥ ꯈꯔ ꯉꯥꯡꯍꯜꯂꯨ ꯉꯥꯡꯍꯟꯒꯦ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯇꯥꯔꯤꯕ꯭ꯔꯥ ꯁꯦꯅꯨ ꯑꯆꯥ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯉꯥꯡꯗ꯭ꯔꯗꯤ ꯃꯤꯅ ꯏꯎꯁꯤꯠꯈꯤꯔꯣꯏ ꯍꯣ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯊꯣꯔꯛꯎꯗꯅ ꯅꯁꯛ ꯏꯐ ꯐꯖꯔꯗꯅ ꯋꯥꯗꯤ ꯏꯉꯥꯡ ꯉꯥꯡꯗꯦ ꯇꯁ ꯀꯝꯗꯧꯋꯤ ꯅꯨꯡꯉꯥꯏꯕꯅ ꯃꯩ ꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥ ꯎꯝꯊꯟꯕꯒ ꯀꯥꯎꯗꯦ ꯀꯥꯡ ꯄꯥꯏꯁꯟꯗꯧꯔꯦ ꯌꯥꯗ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯏꯁꯩ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯦꯗꯣ ꯑꯗꯨ ꯀꯔꯤ ꯏꯁꯩꯅꯣ ꯅꯣꯡꯃꯥꯟ ꯈꯨꯝꯃꯨꯅꯦ ꯀꯔꯤ ꯏꯁꯩꯅꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯦꯅꯦ ꯏꯇꯥꯎ ꯏꯁꯩꯒꯤ ꯑꯃ ꯍꯦꯛꯇ ꯅꯨꯡꯉꯥꯏꯒꯗꯕ ꯁꯛꯄꯤꯔꯛꯎꯅꯤꯅꯦ ꯏꯁꯩ ꯃꯌꯦꯛꯇꯤ ꯍꯥꯏꯖꯔꯣꯏꯅꯦꯅ ꯃꯌꯥꯝꯗꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯦ ꯇꯨꯃꯤꯟ ꯐꯝ ꯂꯩꯔꯁꯤ ꯌꯦꯡꯍꯜꯂꯁꯤ ꯉꯁꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯜ ꯇꯥꯗ꯭ꯔꯦ ꯅꯩꯊꯔꯣ ꯏꯆꯥ ꯃꯔꯤ ꯅꯩꯊꯔꯣ ꯑꯗꯣ ꯏꯁꯥꯅꯧ ꯇꯥꯔꯤꯌꯦ ꯃꯆꯥ ꯏꯕꯦꯝꯃ ꯏꯁꯥꯅꯧ ꯔꯦꯗꯤꯑꯣꯗ ꯇꯥꯔꯤꯕꯁꯤꯡꯁꯤꯅꯗꯤ ꯑꯩꯈꯣꯏꯁꯦ ꯎꯔꯝꯃꯣꯏꯗꯣꯏꯅꯤ ꯎꯗꯕꯅꯤꯅ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤꯅꯦ ꯃꯆꯥ ꯏꯕꯦꯝꯃ ꯅꯪꯕꯣ ꯄꯨꯡꯅꯣꯛꯇ ꯅꯣꯛꯑꯝꯗꯣꯏꯅꯤ ꯍꯣꯏ ꯒ꯭ꯌꯥꯟ ꯃꯦꯝ ꯇꯥꯗꯒꯦ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯆꯥ ꯎꯕꯤꯄꯣꯠꯇꯦ ꯏꯕꯦꯝꯃ ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯆꯥ ꯏꯕꯦꯝꯃꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ ꯔꯕꯤ ꯀꯩꯅꯣ ꯈꯤꯇ ꯄꯨꯊꯣꯔꯛꯎꯗꯣ ꯔꯕꯤ ꯅꯪ ꯑꯩꯈꯣꯏ ꯈꯪꯗꯕ꯭ꯔꯣ ꯀꯅꯥꯅꯣ ꯁꯤꯕꯨ ꯒꯥꯏ ꯑꯩꯈꯣꯏꯁꯤ ꯈꯪꯗꯕꯩ ꯃꯑꯣꯡꯂꯣ ꯁꯤꯅ ꯍꯥꯏꯌꯨ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯁꯤꯅ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯂꯥꯏꯔ ꯃꯆꯥ ꯈꯝꯕ ꯄꯦꯔꯨꯛꯅ ꯆꯥꯎꯝꯕꯗꯣ ꯁꯦꯜꯐ ꯏꯟꯇ꯭ꯔꯣ ꯇꯧꯍꯟꯒꯦ ꯑꯩꯅ ꯁꯦꯅꯧ ꯁꯦꯅꯝ ꯑꯃꯨꯛꯀ ꯍꯥꯏꯕꯤꯌꯨ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯍꯣ ꯑꯩꯅꯅꯦ ꯁꯦꯅꯨ ꯀꯧꯋꯦ ꯑꯩꯅꯅꯦ ꯈꯠ ꯂꯥꯎꯕꯤ ꯃꯣꯗꯔꯟ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯁꯣꯏꯔꯦ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯗꯃꯛ ꯍꯥꯏꯌꯨ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯁꯨ ꯈꯣꯡꯖꯣꯝ ꯊꯣꯏꯕꯤ ꯈꯣꯡꯖꯣꯝ ꯊꯣꯏꯕꯤ ꯑꯣꯏꯕ ꯌꯥꯗꯦ ꯅꯨꯄꯤ ꯌꯥꯝ ꯉꯧꯁꯤꯛꯏꯍꯦ ꯅꯨꯄꯥ ꯌꯥꯝ ꯉꯧꯔꯛꯏ ꯏꯇꯥꯎ ꯈꯝꯕ ꯈꯪꯅꯤ ꯈꯣꯟꯖꯦꯜꯁꯦ ꯑꯃꯨꯛ ꯅꯨꯄꯤ ꯑꯣꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯕꯨ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯀꯥꯔꯟ ꯇꯧꯅꯨ ꯀꯔꯤ ꯍꯥꯏꯒꯦ ꯅꯪ ꯅꯨꯄꯤ 3 ꯂꯩꯔꯝ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯨꯄꯤ 3 ꯂꯩꯖꯔꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯀꯥꯔꯟ ꯇꯧꯅꯨ ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯄꯤ ꯁꯥꯔꯒꯅꯦ ꯑꯗꯨꯒ ꯐꯦꯛ ꯑꯥꯏꯗꯤ ꯄꯥꯏꯅꯕꯒꯤꯅꯦ ꯍꯥꯏꯁꯤ ꯈꯪꯉꯨ ꯅꯪꯅ ꯉꯥꯡꯉꯤꯗ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗ ꯑꯣ ꯃꯥꯔꯤꯌꯥ ꯍꯩꯉꯥꯡꯒꯤ ꯃꯥꯔꯤꯌꯥꯁꯦ ꯁꯨꯝ ꯃꯁꯛ ꯐꯖꯈꯠꯂꯛꯇꯅꯅꯦ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯔꯛꯑꯖꯥꯠꯅꯤ ꯆꯥꯎꯕ ꯁꯥꯡꯕꯗꯁꯨ ꯚꯤꯝꯒꯤ ꯃꯆꯟꯅꯨꯄꯤ ꯃꯥꯟꯖꯤꯜꯂꯛꯑꯕꯅꯤ ꯃꯥꯅꯤ ꯍꯅꯨꯃꯥꯟꯒꯤ ꯃꯁꯨꯁꯨ ꯃꯥꯟꯕꯅꯤ ꯀꯨꯆꯨꯗ ꯍꯥꯏꯔꯁꯨꯅꯦ ꯀꯨꯆꯨꯗ ꯍꯥꯏꯔꯒꯅ ꯀꯔꯤ ꯉꯝꯖꯕ ꯍꯥꯏꯕꯤꯌꯨ ꯀꯨꯆꯨꯗ ꯍꯥꯏꯔꯒꯅ ꯁꯪꯒꯣꯝ ꯕꯣꯗꯤꯗ ꯍꯥꯏꯔꯒꯅꯅꯦ ꯑꯥꯅꯣꯟ ꯅꯠꯇꯦ ꯅꯪꯁꯨ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣꯗꯅ ꯊꯣꯏꯕꯤ ꯍꯥꯏꯌꯨꯔꯣ ꯈꯣꯡꯖꯣꯝꯒꯤ ꯔꯤꯁꯤ ꯈꯣꯡꯖꯣꯝꯒꯤ ꯗꯥꯔꯤꯁꯤ ꯃꯌꯥꯡ ꯌꯥꯝ ꯀꯪꯕꯗꯣ ꯉꯔꯥꯡ ꯍꯟꯇ ꯁꯤꯗ ꯂꯥꯛꯑꯝꯕꯅꯤ ꯃꯌꯥꯡ ꯌꯥꯝ ꯉꯁꯤꯗꯤ ꯀꯪꯕꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯨꯡꯁꯣꯏ ꯁꯣꯏꯔꯅꯤ ꯉꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯣꯂꯔ ꯄꯥꯏꯈꯠꯂꯨ ꯍꯟꯗꯛꯇꯤꯅꯦ ꯀꯩꯅꯣ ꯅꯠꯇ ꯄꯥꯏꯍꯜꯂꯨ
Hello. Talam no okjari. Nusi pate hi honjari bai singjamai wang bai hapti lekai de ki amara sangla pamne. Hai amara samlakum kana pami ani leiri da hayu aina loi pitokani. Ai wakhanje seran turan khalaka dore. Om na kan bane. Ai wakhanje seran turan khalaka dore. Himai sumangam da thaujal pada. Aina thaujal laga thudi uri ba hange na sibu masibu in sonbiri basibu kana gi in oidoino. Ibok asangbi wairubani. Ai ne irang sagalaka dore. Masak ya pajabani ras singjamai dei se khupajamani. Masai be manong khambasu dum phajabani da. Phajai ka hoida. Nong ban so dum phajabani da. Ai taw nong ban di marin taw bani. Masai be ma. Itaw khambadi nung da hut pani do. Adubo atamba ma hi hondana laibse. Kari hainingba leige do duk masai be ma. Adu hangbiu do masai be mana. Kari haninge yambong ras. Aina thudi uri ba hange la sibu thoibi gi oibirabra. Aigi thidok piriba hangendo singdana chatpaga yaroi. Thoibina pai bahangen se atai kanagi sunatti do. Mingondagi wairakpani. Mas saikong asangbidagi wairakpani do. Adudi noma muk singba tare. Yam nungaijare taw no ba mateng pangbibai. Natai chararoi. Loktak patsidadi aigi hangen sanaba kuju kulai su yawjarakte. Aduna noma oina singjaba tare. Yaroi ngasi singdaba yaroi. Aidi karaidagi aidi in sonbagi ready de la e duga. Masai be magiri ta unatradi engoda mu sabiyo harakani nanga taw. Haidoi aidi. Haidoi ras aina hangenji sana hangenji saringaida thoibina penaba isai mati amatang khudol tamjarage aduga isai sigi manungda ai hangenji ma semba loina ba semjarage. Good ras good. Thoibida saithajaba isai makha khudol tamjarage. No egona saitharakanu. Aigi saina saurakani. Aigi su khara khanbiyo le hoga dori bai. Ngasi senu ju yam phajarabani senu doina saithabiyo. Senu da attack taw chirana khalambani. Yaroi sahi matang si khadikang lesson givani na. Senu na khara nawdana basida khara litak sahi matang sana gadra haidana. Hanu bana koi sini ne angang pa attack taw re. Tamboi bai taw. Ngasi gi oina di senu da saithabiyo doi saido. Thoibigi hangenju thudi urabani na. Hangenji semna. Isai mati amatang khudol tamjarage. Otamo. Tabiriba yenbiriba punamagna soi kilan ki punamak yaurabasu puksel chawna ngakpigani. Tamboi bai taw isai hojalo. Singjamai gi tamba. Mai thongdo yenglak u khajitang momonok u nungsi mai thongdo yenglak u khajitang momonok u i hang lam tai bang se i hang lam ni nanga thengadri ngai mamangda i hang lam tai bang se i hang lam ni nanga thengadri ngai mamangda tai bangi awawa kauthokduna khajiktam momonok u leirangi leinamga isaigi surga kaidau nungda lapnaroi adungai khudolni nahaki thawaigai haki haksanga kaidau nungda lapnaroi taivangi awaba kauthokduna khajitang momonok u
ꯅꯍꯥꯛꯀꯤ ꯊꯋꯥꯏꯒ ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡꯒ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯅꯔꯣꯏ ꯊꯣꯏꯕꯤꯒꯤ ꯒꯨꯟꯅ ꯍꯦꯟꯗꯅ ꯏꯁꯩꯒ ꯂꯣꯏꯅ ꯕ꯭ꯂꯔ ꯆꯠꯂꯦꯗ ꯇꯧꯔꯤꯁꯦ ꯔꯥꯁ ꯈꯗ꯭ꯔꯛꯀ ꯇꯧꯔꯒ ꯏꯟꯁꯤꯡꯉꯝꯗꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯏꯟꯆꯤ ꯅꯁꯝꯗꯣ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯅꯪꯁꯨ ꯑꯣꯂꯦꯟꯗꯧꯅ ꯃꯁꯝ ꯂꯋꯥꯏ ꯈꯔꯒ ꯇꯥꯡꯗꯩꯅꯦ ꯇꯥꯡꯂꯤ ꯇꯧꯕꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯡꯖꯅꯤ ꯏꯟꯁꯤꯡꯉꯝꯃꯨ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯈꯝꯕ ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯄꯁꯤꯗ ꯅꯇꯥꯎ ꯑꯩꯍꯥꯛꯁꯨ ꯏꯁꯩ ꯑꯃ ꯁꯛꯅꯤꯡꯉꯛꯏꯅꯤ ꯏꯇꯥꯎ ꯑꯩꯍꯥꯛꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ ꯏꯇꯥꯎ ꯈꯝꯕꯅ ꯍꯧꯗꯣꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯃꯆꯥ ꯏꯕꯦꯕꯒ ꯁꯦꯅꯨ ꯑꯆꯥꯟꯕꯤꯒꯗ ꯗꯦꯗꯤꯀꯦꯠ ꯍꯦꯛꯇ ꯇꯧꯁꯜꯂꯒ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯁꯤꯗꯣ ꯏꯇꯥꯎ ꯇꯧꯁꯤꯜꯂꯁꯤ ꯇꯝꯕ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯗꯧꯕ ꯂꯩꯔꯤ ꯏꯁꯩ ꯑꯃ ꯁꯛꯅꯤꯡꯉꯛꯑꯦ ꯁꯛꯆꯟꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯪꯒꯦꯟꯁꯤ ꯄꯨꯟꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤꯅ ꯂꯣꯏꯕꯒ ꯁꯤꯟꯅꯖꯔꯝꯃꯒ ꯌꯨꯝ ꯏꯔꯥꯟ ꯌꯥꯏꯗ ꯍꯟꯖꯅꯕ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ ꯅꯪꯅꯅꯦ ꯇꯝꯕ ꯅꯪꯅ ꯍꯣꯔꯦꯟ ꯍꯪꯈ꯭ꯔꯒꯅꯦ ꯔꯣꯃꯥꯟꯁꯤꯅꯤꯗ ꯑꯦꯇꯦꯛ ꯆꯠꯄꯗꯤ ꯌꯥꯔꯣꯏꯌꯦ ꯑꯩ ꯂꯩꯔꯤꯁꯤꯅꯤ ꯑꯦꯍꯦ ꯇꯦꯛ ꯀꯤꯌꯔ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯏꯁꯩ ꯍꯧꯔꯁꯤ ꯍꯧꯔꯁꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯁꯥꯈꯤꯕꯗ ꯌꯥꯡꯈꯩ ꯆꯞꯄꯤ ꯊꯥꯕ ꯑꯩꯕꯨ ꯀꯥꯎꯔꯕꯔꯣ ꯇꯨꯂꯣ ꯊꯤꯟꯐꯝ ꯑꯗꯣꯝꯗꯒꯤ ꯖꯒꯣꯏ ꯁꯥꯅ ꯆꯪꯂꯛꯈꯤꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯩꯕꯨ ꯀꯥꯎꯔꯕꯔꯣ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯁꯥꯈꯤꯕꯗ ꯌꯥꯡꯈꯩ ꯆꯞꯄꯤ ꯊꯥꯕ ꯑꯩꯕꯨ ꯀꯥꯎꯔꯕꯔꯣ ꯇꯨꯂꯣ ꯊꯤꯟꯐꯝ ꯑꯗꯣꯝꯗꯒꯤ ꯖꯒꯣꯏ ꯁꯥꯅ ꯆꯪꯂꯛꯈꯤꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯩꯕꯨ ꯀꯥꯎꯔꯕꯔോ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯂꯩꯅ ꯂꯩꯅ ꯁꯥꯊꯤ ꯇꯝꯂꯤꯉꯩ ꯇꯤꯟꯇꯦꯟ ꯇꯥ ꯇꯛ ꯇꯦꯟ ꯇꯥ ꯇꯤꯟꯇꯦꯟ ꯇꯥ ꯇꯛ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯂꯩꯅ ꯂꯩꯅ ꯁꯥꯊꯤ ꯇꯝꯂꯤꯉꯩ ꯍꯜꯂꯣ 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 ꯆꯤꯡꯊꯣꯛꯈꯤꯕ ꯅꯤꯄꯥꯗꯨꯕꯨ ꯇꯥꯃꯣꯔꯥ ꯑꯗꯨꯝ ꯑꯗꯨꯝ ꯃꯔꯛꯇꯨꯗ ꯌꯨꯝꯒꯤ ꯈꯛꯀꯤ ꯃꯔꯛꯇꯨꯗ ꯊꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯗꯤ ꯍꯤꯡꯂꯝꯂꯤꯅ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯂꯩꯃꯥꯡꯗꯨꯗ ꯅꯪꯅ ꯊꯣꯏꯕꯤ ꯁꯥꯈꯤꯕꯗ ꯌꯥꯡꯈꯩ ꯆꯞꯄꯤ ꯊꯥꯕ ꯑꯩꯕꯨ ꯀꯥꯎꯔꯕꯔో ꯗꯣꯂꯣꯞ ꯊꯤꯟꯐꯝ ꯑꯗꯣꯝꯗꯒꯤ ꯖꯒꯣꯏ ꯁꯥꯅ ꯆꯪꯂꯛꯈꯤꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯩꯕꯨ ꯀꯥꯎꯔꯕꯔോ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯀꯩꯅꯣ ꯀꯥꯔꯟ ꯇꯧꯅꯨ ꯌꯦꯔꯥ 이짤로 ꯅꯪꯕꯨ ꯁꯛꯍꯦꯟꯕꯤ 이짤로 무삭hen비 닝터련기 상골디 닝터련기 상골디 ꯃꯃꯩꯅꯒꯦꯒꯦ 하하 ꯃꯃꯩꯅꯒꯦꯒꯦ 게게 ꯃꯃꯩꯅꯒꯦꯒꯦ 라우바니 앙어우바 상골동바라 하이 ꯇꯣꯡꯕꯔꯥ 오야야 오야 오야야야야야 라이봉 종바 로이바간 타발 종바 허우바간 라이봉 종바 로이바간 타발 종바 허우바간 ꯍꯜꯂꯣ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯌꯥꯎꯕꯤꯌꯨ ꯐꯩꯖꯣꯝ ꯁꯦꯠꯇ꯭ꯔꯗꯤ ꯌꯥꯎꯕꯤꯌꯨ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯡꯗꯖꯒꯅꯤ ꯅꯪ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯁꯨ ꯁꯦꯀꯦꯟ ꯇꯧꯖꯔꯤ
ขโมยคุดุมสูดุนะกาจินอามาดพัมดุนะขโมยคุดุมสูดุนะมิจิลานะยิงคิบานุจานังดิขังดรบอยมิจินานะยิงคิบานุจานังดิขังดรบอยอีโบโจบนะตุงดะบายเกเนดีนะมังดะบายอีโบโจบนะตุงดะบายเกเนดีนะมังดะบายนังนะมายัยทังละกะยายากะสุโนคิบานังนะมายัยทังละกะยายากะสุโนคิบาขโมยคุดุมสูดุนะมินานะยิงคิบานุจานังดิขังดรบอย Ibong Handy Light Shampoo Taram Nokchari Thagapong Nokchari YouTube ta lupa sama aikoigi dance asida chei sida thabirakpagi damakta itaw nong ba na dudi yang khay yenaraji ai kun manga yenagadam ni senu asan bi thoibi gi amasa ibi maga igadi phir khaw pulli itaw yare dudi ibani 50 म्यूजिक से हम थुजल ये है mena eating tarokada basidi do khallu tungda mata saban nong makanda na pam da halak pa do pam nu nong ban hai do khallu nu tung da matha sajani nong makanda na pam da chelak pa do pam nu pam da halak pa shu pam jani jara ka hindani shu pam jani pam da halak pa shu pam jani jara ka hindani shu pam jani paisa pai da mabuk matau ka nong ban ga ja koi san na je o kali ga da matau patak ni ram pa ni siwa hi na yar kat tangan de o paisa pai baga se kui ho baza datte khudi amuk thi bada ina kun bani paisa pai baga se kui ho baza natte khudi amuk thi bada ina kun bani 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 tangjing lai gi lai mang du da nang na thoi bi sa ki bada yang khai chapi tha ba ai bu kaw ra baro dolo thin kham adom da gi masa dan chang lat ki ba sanan ba pa khang ai bu kaw ra baro Ôi mau tua gì lại đi lấy mang đồ da nang na thoi bi sa ki bada yang khai chapi tha ba ai bu kaw ra baro dulop tin pham adom dagi jagoi sa na changlak ki ba masanan ba pakhang ai bu kaw ra baro Wari ba loine thoibi Sanu masai be ma ngai hak nuai hanjaning da na tau da bani masai be ma bu yang wa ra bra ni masai be ma Khang gida Humang na galoy sun sosala din eh the in Ako'y si Hani Kutsula ka masai be ma na bu pele harbadi aduk tok jare Ôi mau Mili singam yok dori Yam nungay eh Program si gorong chen thet grei tau kham Kana nom zulupan ni fuka pakre Kray lol lay bagi lupa chamani do ibung Handy Light Sham na kap Kana nom zulupan ni fuka pa iye oh uhaudra bara aina mit se tangini Kana no search to usana da basar lai thoji ta Usinna da saduna Tumin yeng lambi masai be ma yeng sinna da sadu na hayo Ay modern kini na isay karaga siyam to osakan eh Kusini adu budi kaishu khande da masai be ma na pam ba do aduk tau bu masai be ma
ꯁꯛꯈꯪꯗꯕ ꯇꯝꯕ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤꯗꯤ ꯁꯥꯕꯤꯒꯅꯨꯀꯣ ꯁꯥꯖꯔꯨꯏ ꯏꯁꯥꯅꯧ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤꯅꯦ ꯏꯁꯥꯅꯧ ꯈꯛꯇꯅꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯌꯋꯥꯍꯩ ꯇꯥꯕꯗ ꯂꯥꯏꯔ ꯃꯆꯥ ꯈꯝꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯃꯆꯥ ꯏꯕꯦꯝꯃ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯅꯦ ꯃꯤꯌꯦꯡ ꯀꯥꯔꯟ ꯆꯜꯍꯜꯂꯣꯏ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯗꯥꯏꯂꯣꯛ ꯇꯧꯔꯤꯉꯩꯗ ꯅꯣꯏꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯔꯛꯏꯗꯨꯕꯣ ꯃꯤ ꯑꯔꯣꯟꯕ ꯋꯥꯔꯤꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯀꯔꯤ ꯍꯥꯏꯒꯦ ꯗꯤꯁꯇꯔꯕ ꯇꯧꯏ ꯑꯍꯟ ꯑꯗꯨꯛ ꯑꯣꯏꯔꯒ ꯀꯥꯔꯟ ꯇꯥꯒꯅꯨ ꯅꯨꯡꯁꯤꯕ ꯃꯆꯥ ꯏꯕꯦꯝꯃ ꯀꯦꯅꯁꯤꯗꯣ ꯃꯤꯠꯃꯥꯡꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯃꯆꯥ ꯏꯕꯦꯝꯃ ꯏꯁꯥꯅꯧ ꯅꯪꯁꯤ ꯇꯨꯝꯃꯁꯨ ꯎꯏ ꯆꯥꯔꯁꯨ ꯎꯏ ꯊꯛꯑꯁꯨ ꯎꯏ ꯏꯁꯥꯕꯤ ꯍꯥꯏꯔꯛꯎ ꯑꯩꯅ ꯏꯁꯥꯅꯧ ꯍꯥꯏꯔꯛꯀꯦ ꯃꯆꯥ ꯏꯕꯦꯝꯃ ꯏꯁꯥꯕꯤ ꯏꯁꯥꯅꯧ ꯏꯁꯥꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯁꯥꯕꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯗꯅ ꯀꯅꯥꯗ ꯅꯨꯡꯁꯤꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯏꯁꯥꯅꯧ ꯅꯪꯕꯣ ꯏꯁꯥꯅꯧ ꯏꯁꯥꯕꯤ ꯇꯥꯔꯤꯅꯦ ꯏꯁꯥꯅꯧ ꯏꯁꯥꯕꯤ ꯍꯌꯦꯡꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯣ ꯂꯣꯛꯇꯥꯛ ꯄꯥꯠꯇꯔ ꯏꯁꯥꯅꯧ ꯅꯠꯇꯦ ꯄ꯭ꯔꯤꯌꯥꯗꯁꯅꯤꯅꯅꯦ ꯀꯥꯟꯆꯤꯄꯨꯔꯗ ꯀꯣꯏꯔꯨꯁꯦꯕ ꯄ꯭ꯔꯤꯌꯥꯗꯁꯅꯤꯅ ꯄꯤꯔꯛꯄ ꯐꯤꯁꯦ ꯑꯩꯁꯦ ꯉꯥꯛꯁꯪ ꯍꯦꯛ ꯉꯥꯡꯍꯜꯂꯦꯗꯅ ꯑꯩꯒꯤ ꯏꯇꯥꯁꯤꯁꯨ ꯁꯪꯂꯤ ꯃꯥꯡꯂꯤ ꯇꯧꯔ ꯂꯩꯗꯅ ꯁꯪꯕꯥꯟꯅꯕꯤ ꯑꯣꯜꯍꯟꯒꯦ ꯇꯧꯔꯛꯑꯦꯗꯅ ꯑꯗꯣ ꯍꯌꯦꯡꯗꯤꯅꯦ ꯖꯦꯝꯁꯀꯤ ꯒꯥꯔꯤꯗ ꯀꯣꯏꯔꯨꯁꯦ ꯏꯁꯥꯅꯧꯅ ꯍꯥꯏꯕꯗꯕꯨ ꯀꯔꯤꯒꯤ ꯍꯤꯛꯇꯣꯛꯀꯗꯒꯦꯅꯦ ꯀꯣꯏꯊꯣꯛꯎꯁꯤ ꯏꯁꯥꯅꯧ ꯊꯦꯡꯛ ꯌꯨ ꯏꯁꯥꯕꯤ ꯐꯔꯦ ꯐꯔꯦ ꯏꯁꯥꯅꯧ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯅꯣ ꯑꯝꯇ ꯎꯅꯈꯤꯒꯦ ꯍꯜꯂꯣ ꯀꯅꯥꯅꯣ ꯅꯠꯇꯦ ꯑꯩꯅ ꯈꯨꯝꯗꯧꯅꯦ ꯁꯤꯗꯤ ꯌꯥꯝ ꯈꯠꯂꯤꯌꯦ ꯀꯅꯥꯅꯣ ꯈꯝꯕꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕ ꯅꯪ ꯇꯔꯦ ꯂꯣꯟꯕ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯁꯥꯕ ꯍꯦꯟꯁꯤꯗ ꯂꯩꯃ ꯇꯔꯦꯅ ꯁꯦꯕꯥ ꯇꯧ ꯃꯈꯨꯠꯇ ꯍꯥꯝꯅ ꯆꯥꯔ ꯐꯥꯎ ꯂꯨꯄꯥ ꯆꯨꯕ ꯄꯥꯝꯁꯤꯗ ꯀꯝꯗꯧꯋꯤ ꯇꯤꯜꯂꯣ ꯇꯝꯃ 이베마 그리 인장 자르게 ngasi koro nung jadi sakau bacet lubarane hangi bawang sikumbiyo ꯇꯥꯖꯅꯤꯡꯅ ꯉꯥꯏꯖꯕ ꯑꯩꯈꯣꯏꯅꯤ ꯏꯁꯤꯡꯗ ꯂꯩꯕ ꯉꯥꯒ ꯗꯨꯀꯥꯟꯗ ꯂꯧꯕ ꯊꯥꯎꯅ ꯎꯌꯥꯟꯗ ꯉꯧꯔꯒ ꯊꯣꯡꯉꯒ ꯆꯥꯈꯔꯦ ꯃꯈꯥꯗ ꯄꯥꯟꯕ ꯑꯂꯨꯗꯤ ꯌꯥꯎꯗꯔꯥ ꯃꯊꯛꯇ ꯄꯥꯟꯕꯤ ꯑꯂꯨꯗꯤ ꯁꯨꯒꯔ ꯋꯥꯡꯉꯦꯅ ꯆꯥꯟꯅꯗ꯭ꯔꯦ ꯑꯣ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯃꯨꯛꯀ ꯍꯟꯕꯤꯔꯛꯎꯅꯦ ꯃꯈꯥꯗ ꯄꯥꯟꯕ ꯑꯂꯨꯗꯨ ꯁꯨꯒꯔ ꯋꯥꯡꯉꯦ ꯗꯥꯏꯕꯦꯇꯤꯁ ꯐꯣꯟ ꯇꯧꯋꯦꯅ ꯆꯥꯟꯅꯗ꯭ꯔꯦ ꯃꯊꯛꯇ ꯄꯥꯟꯕ ꯑꯂꯨꯁꯨ ꯀꯩꯅꯣ ꯃꯊꯛꯇ ꯑꯂꯨ ꯄꯥꯟꯗꯦꯅꯦ ꯄꯥꯜꯂꯤꯅꯦ ꯌꯣꯡꯆꯥꯛ ꯄꯥꯜꯂꯤꯅꯦ ꯀꯔꯤꯅꯣ ꯇꯤꯂꯣꯇꯃꯥ ꯑꯂꯨꯒꯤ ꯑꯂꯨꯒ ꯉꯥꯏꯔꯤ ꯑꯂꯨ ꯄꯥꯜꯂꯤꯅꯦ ꯑꯩꯗꯤ ꯃꯤꯠꯅ ꯎꯖꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯗꯨꯗ ꯌꯥꯍꯧ ꯉꯟꯕꯤꯗꯤ ꯌꯥꯎꯗꯔꯥ ꯑꯣ ꯌꯥꯎꯗꯔꯥ ꯑꯣ ꯌꯥꯎꯗꯔꯥ ꯏꯇꯥ ꯇꯤꯂꯣꯇꯃꯥ ꯏꯇꯥ ꯇꯤꯂꯣꯇꯃꯥ ꯅꯣꯏꯒꯤ ꯇꯨꯔꯦꯟꯗꯣ ꯑꯍꯣꯏ ꯉꯥꯃꯨ ꯂꯩꯕ꯭ꯔꯣ ꯉꯥꯃꯨꯗꯤ ꯂꯩꯇꯦꯗ ꯀꯔꯤ ꯉꯥ ꯂꯩꯔꯤꯅꯣ ꯊꯥꯔꯛꯄꯗꯅꯦ ꯍꯥꯏꯅꯕ ꯃꯆꯤ ꯃꯌꯥ ꯄꯥꯟꯕ ꯃꯣꯔꯦ ꯉꯀ꯭ꯔꯥꯗꯨ ꯑꯣꯏꯅ ꯂꯩꯌꯦ ꯑꯩ ꯂꯥꯛꯀꯦ ꯍꯩꯒꯗꯔꯅꯤ ꯏꯇꯥ ꯊꯣꯏꯕꯤ ꯅꯪꯕꯣ ꯑꯩ ꯇꯨꯃꯤꯟꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯇꯥꯖꯔꯤꯌꯦ ꯅꯨꯄꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯔꯣꯜ ꯑꯊꯨꯞꯇꯤ ꯇꯧꯅꯔꯣꯏꯁꯤꯗ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯕꯤ ꯇꯥꯍꯟꯒꯨꯝꯁꯦꯕꯀꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯂꯩꯕ꯭ꯔꯣ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯀꯩꯅꯣꯝꯃ ꯂꯣꯟꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎꯗꯤ ꯅꯛꯅꯕꯅꯤ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯍꯣꯔꯦꯟ ꯍꯥꯏꯒꯦ ꯃꯁꯛꯇꯤ ꯁꯥꯊꯤꯅ ꯐꯖꯩꯌꯦ ꯏꯇꯥ ꯃꯌꯥꯗꯕꯨ ꯌꯥꯃꯥꯡ ꯑꯅꯤꯗꯣ ꯑꯦꯛꯁꯤꯗꯦꯟꯗꯩ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯗ ꯔꯣꯃꯥꯟꯁ ꯇꯧꯔꯨ ꯌꯥꯄꯣꯠꯇꯦ ꯍꯣꯏꯗ ꯃꯥꯏꯊꯣꯡꯗ ꯇꯧꯗꯧꯅꯤ ꯌꯥꯕꯨ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯝꯇ
โอ้เจ็ดเลยจ้ะสิ่งกระดาษของแกงกระทบกันเลยก็กว่า ꯑꯗꯨꯅꯤ ꯌꯥꯗ ꯔꯣꯃꯥꯟꯁ ꯇꯧꯔꯗꯤ ประเด็นเราโน้ตเท่าเดี๋ยวนี้ ꯌꯥꯗ ꯔꯣꯃꯥꯟꯁ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯌꯥꯗ ꯔꯣꯃꯥꯟꯁ ꯇꯧ ꯌꯥꯗꯦꯀꯣ ꯑꯗꯨꯅꯅꯦ ꯌꯥꯎꯅꯤꯡ ꯌꯥꯎꯗꯁꯅꯨ ꯃꯤ 1,000 ꯁꯨꯕꯒꯤꯅꯦ ꯉꯁꯤꯗꯤ ꯂꯥꯏꯐ ꯆꯥꯠꯇ 1,010 ꯂꯥꯏꯐ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯗꯨꯅ ꯊꯧꯔꯝ ꯁꯔꯨ ꯌꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯋꯥꯏꯃꯥꯎ ꯃꯤ 1,010 10 ꯋꯥꯏꯃꯥꯎ ꯇꯤꯂꯣꯇꯃꯥ ꯉꯁꯥꯏꯗꯤ ꯀꯃꯦꯟꯁꯦ ꯀꯃꯦꯟꯁꯤ ꯌꯦꯡꯉꯣ ꯌꯦꯡꯗꯕꯤ ꯀꯃꯦꯟ ꯌꯦꯡꯕ ꯌꯥꯗꯦꯀꯣ ꯉꯁꯤꯒꯤ ꯉꯁꯤꯁꯤꯕꯨ ꯆꯥꯛꯀꯧꯕ ꯆꯠꯄ꯭ꯔꯣ ꯆꯠꯂꯦ ꯈꯝꯕ ꯃꯔꯣꯟꯗ ꯁꯥꯎ ꯅꯨꯡꯉꯥꯏꯕ ꯉꯁꯤ ꯕꯥꯅꯥꯌꯣ ꯅꯣꯡꯋꯥꯟ ꯃꯔꯣꯟꯗ ꯁꯥꯎ ꯁꯥꯔꯣꯏ ꯀꯨꯆꯤ ꯏꯇꯥ ꯇꯤꯂꯣꯇꯃꯥ ꯀꯔꯤ ꯗꯈꯤꯅꯥ ꯇꯧꯔꯒ ꯌꯦꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯗꯤ ꯕꯦꯔꯥ ꯂꯩꯔꯕꯅꯤꯅꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯕꯗꯤ ꯏꯁꯤꯡꯗ ꯂꯩꯕ ꯉꯥꯒ ꯀꯔꯤꯅꯣ ꯇꯧꯔꯦꯅ ꯑꯩꯕꯨ ꯑꯣꯟꯅ ꯇꯩꯅꯅ ꯈꯨꯝꯗꯔꯕꯅ ꯁꯤ ꯄꯥꯎꯈꯨꯝꯁꯤꯕꯣ ꯉꯥꯁꯤꯁꯨ ꯈꯔ ꯕꯦꯔꯥ ꯂꯩꯔꯦꯕ ꯑꯗꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤ ꯇꯧꯕꯤꯒꯦ ꯍꯥꯏꯅꯣ ꯍꯣꯏ ꯏꯁꯩ ꯑꯝꯇꯅꯦ ꯍꯣꯏ ꯁꯛꯊꯖꯔꯛꯀꯦ ꯁꯛꯄꯤꯔꯣ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤꯅꯅꯦ ꯅꯤꯉꯣꯜꯗꯅꯦ ꯆꯥꯟꯁ ꯄꯤꯔꯦ ꯍꯣꯏ ꯅꯅꯥꯏ ꯑꯩꯁꯨ ꯅꯤꯉꯣꯜ ꯑꯣꯏꯖꯔꯕꯅꯤꯅ ꯍꯅꯨꯖꯔꯗꯨ ꯅꯠꯇꯔꯣ ꯍꯧꯖꯔꯒꯦꯀꯣ ꯍꯧꯕꯤꯔꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯈꯣꯡ ꯁꯥꯡꯅ ꯄꯤꯊꯣꯛꯆꯔꯒꯦ ꯎꯂꯧ ꯂꯩꯔꯝ ꯂꯩꯀꯥꯏꯗꯒꯤ ꯇꯤꯂꯣꯇꯃꯥ ꯂꯩꯁꯝꯂꯦ ꯈꯨꯔꯨꯝꯖꯔꯤ ꯍꯧꯔꯣ ꯅꯪꯅ ꯉꯁꯤ ꯈꯪꯆꯦꯠ ꯆꯦꯠꯊꯔꯛꯄꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯪꯆꯦꯠ ꯆꯦꯠꯊꯔꯦꯕ ꯅꯪꯅꯉꯁꯤ ꯈꯪꯆꯦꯠ ꯆꯦꯠꯊꯔꯛꯄꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯪꯆꯦꯠ ꯆꯦꯠꯊꯔꯦꯕ 아이방나 전화리바 퍼자이나 머리바 아이방나 전화리바 퍼자이나 머리바 엘로이랑 세어이기 일산의 소일비 너무 딸방비 나무 우루바다니 박힌 바빠 강난 갱가루바다니 그기와 칼제 내사펑 Pangre nangdo ikut matang dan tunggu ikut matang aduh minggare nang achi khangke ke tharo pasidi ai ki thamoy se khangpe pe thare dang ai bang na chonare I bang na chonari ba phajai na mari ba emoy nang se oi ji san toi bi narak mong chong da bu nam hang dao da pa miền u khong wa khong ai hin lu nhai ở trên bờ đơ nang bu dân na nang bu thi ra pa ni nang bu daning bana nang bu thi ra pa ni ai na ta ba mu tai bang ka na da chu mi bien ka ran tan ba ya roi nang na pan da ba nang na thau ba ai gi hak chan chiao ro ka phu ga de nung chi re kitadiro ekadaloi gi hakja tumhatla dina tauna yeng laga mun khan na jage nang gina tambata mun khan na jage nang gina tambata ai gi muraba tamla sina kumdilla jitana kanda udalaba shukla ba umam
ꯄꯤꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯤꯟꯅꯔꯒꯦ ꯁꯤꯟꯅꯖꯒꯦ ꯌꯥꯗ꯭ꯔꯦ ꯂꯣꯛꯅ ꯌꯥꯗ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯏꯌꯦ ꯇꯤꯂꯣꯇꯃꯥ ꯅꯈꯣꯟꯗꯣ ꯌꯥꯝ ꯏꯀꯟ ꯂꯥꯎꯔꯛꯀꯅꯨ ꯈꯪꯉꯤ ꯍꯣꯏ ꯅꯣꯏꯕꯣ ꯑꯩꯅ ꯂꯥꯎꯕꯗꯨꯗ ꯈꯪꯇꯦꯛ ꯐꯪꯗ ꯇꯥꯗ꯭ꯔꯤꯕꯔꯥ ꯍꯥꯏꯕ ꯍꯣꯏ ꯇꯥ ꯇꯤꯂꯣꯇꯃꯥ ꯅꯤꯡꯁꯤꯡꯗꯔꯦꯗ ꯀꯣꯏ ꯈꯣꯏꯗꯤꯅꯦ ꯑꯩꯁꯦ ꯈꯠꯂꯤꯗꯀꯣ ꯑꯩ ꯈꯠꯇꯦ ꯏꯔꯥꯡ ꯁꯥꯒꯠꯄꯅꯤ ꯑꯩꯒꯤꯅꯦ ꯉꯁꯤ ꯅꯪ ꯁꯥꯒꯠꯂꯤꯕ ꯑꯩꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯊꯤꯗꯣꯏꯕ ꯁꯦꯂꯨ ꯍꯥꯏꯕ ꯅꯣꯏ ꯅꯆꯥ ꯁꯦꯂꯨꯗꯣ ꯁꯦꯂꯨꯗꯣ ꯑꯂꯨ ꯑꯣꯞꯄꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯣꯗꯔꯟ ꯁꯦꯂꯨꯗꯤ ꯑꯂꯨ ꯑꯣꯞꯄꯤꯅꯤ ꯃꯣꯗꯔꯟꯅꯤꯅꯅꯦ ꯑꯅꯣꯞꯄꯤꯅꯤ ꯈꯨꯝꯍꯜꯂꯛꯀꯦ ꯃꯥ ꯈꯨꯝꯍꯜꯂꯛꯀꯦ ꯉꯥꯡꯅꯧ ꯍꯣꯏ ꯑꯗꯨ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯧꯅꯈꯤꯗꯕ ꯃꯥꯜꯂꯦ ꯃꯩꯅꯦ ꯅꯨꯡ ꯊꯥꯔꯛꯄ ꯇꯥꯔꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯕꯥꯏ ꯍꯣ ꯑꯩꯅ ꯑꯅꯧ ꯄꯤꯖꯤꯔꯣ ꯍꯣ ꯃꯤ ꯁꯣꯛꯄꯒꯤꯅꯤ Incoming voice call from +91. Hello? 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 Hello. ꯑꯩꯗꯤ ꯑꯃꯨꯛ ꯀꯧꯕꯗ ꯈꯨꯝꯒꯟꯗꯕꯁꯤ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯇꯥꯔꯤ. ꯍꯣ ꯇꯥꯖꯔꯤꯌꯦ. ꯑꯩ ꯀ꯭ꯋꯥꯁꯤꯐꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯕꯤꯖꯤꯌꯥꯅꯦ. ꯕꯤꯖꯤꯌꯥ ꯂꯥꯏꯁ꯭ꯔꯝꯗꯨꯔꯣ? ꯅꯠꯇꯦ ꯁꯥꯗꯣꯛꯄꯝ. ꯃꯁꯛ ꯌꯥꯝ ꯐꯖꯕꯤꯗꯣ. ꯑꯧ. ꯃꯨꯔꯔꯥ ꯁꯤꯂꯩꯕꯤꯗꯨꯔꯣ? ꯑꯧ. ꯃꯨꯔꯔꯥ ꯁꯤꯂꯩꯕꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯩꯅ ꯈꯪꯉꯦꯕ ꯅꯪ. ꯑꯩꯗꯤ ꯃꯨꯗꯦꯀꯣ ꯉꯧꯔꯣꯛ ꯉꯧꯏꯀꯣ. ꯉꯧꯔꯔꯥ ꯁꯤꯂꯩꯕꯤ ꯃꯁꯛ ꯐꯖꯕꯤ. ꯑꯧ. I love you ꯍꯥꯏꯗꯧꯁꯨ ꯆꯍꯤ ꯂꯣꯡꯒꯥ ꯅꯠꯇꯃꯤꯅ ꯎꯄꯥꯏ ꯂꯩꯇꯦ. ꯂꯩꯇꯦ ꯑꯩꯅꯗꯤ ꯍꯟꯅꯤꯌꯦ ꯑꯩꯗꯤ ꯆꯍꯤ 94 ꯁꯨꯔꯦ. ꯑꯣꯏ ꯃꯥ ꯏꯆꯦꯃ. ꯍꯥꯎ. ꯏꯆꯦꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯁꯤꯕꯨ? ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯔꯦ. ꯏꯆꯦꯃ ꯑꯩꯈꯣꯏ ꯑꯩ ꯇꯥꯒꯅꯤ ꯏꯟ ꯁꯣꯟꯒꯦꯕꯀꯣ ꯉꯥꯛꯇꯪ ꯄꯥꯏꯕꯤꯌꯨꯀꯣ. ꯍꯣꯏ. ꯉꯥ ꯂꯩꯕ ꯂꯥꯛꯄ ꯌꯥꯅꯤ? ꯂꯥꯛꯆꯒꯦ. ꯑꯩꯈꯣꯏꯅꯦ ꯍꯧꯖꯤꯛꯅꯦ ꯏꯟ ꯁꯣꯟꯕ ꯆꯠꯇꯣꯏꯁꯦ. ꯃꯣꯇꯨꯝ ꯃꯤꯃꯣꯆꯥ ꯍꯣꯏꯒ ꯑꯗꯨꯒ ꯏꯆꯦ ꯅꯟꯗꯅꯤ ꯍꯣꯏꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯒꯤ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯄꯤꯛꯇ꯭ꯔꯨ ꯑꯃ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯗ ꯏꯟ ꯁꯣꯟꯗꯣꯏꯅꯤ. ꯑꯩꯈꯣꯏ ꯏꯟ ꯁꯣꯜꯂꯨꯈꯤꯒꯦ. ꯏꯁꯥꯕꯤ. ꯑꯣ ꯏꯁꯥꯕꯤ. ꯈꯨꯝꯃꯛꯇꯦꯅ. ꯏꯁꯥꯕꯤ ꯇꯥꯗ꯭ꯔꯕꯣ? ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯔꯤ ꯏꯁꯥꯕꯤꯅꯤ ꯈꯨꯝꯃꯛꯇꯦ. ꯏꯁꯥꯕꯤ ꯃꯣꯟꯗ꯭ꯔꯪ ꯆꯠꯂꯤ. ꯃꯆꯥꯏꯕꯦꯝꯃ. ꯑꯣ ꯏꯁꯥꯕꯤ. ꯇꯥꯖꯔꯦ ꯃꯆꯥꯏꯕꯦꯝꯃ. ꯑꯩꯈꯣꯏ ꯏꯇꯥꯒ ꯏꯟ ꯁꯣꯜꯂꯨꯒꯦ. ꯀꯔꯤ ꯂꯝꯂꯦꯟꯗꯅꯤꯅ ꯏꯁꯥꯕꯤ? ꯃꯣꯇꯨꯝ ꯏꯃꯣꯆꯥ ꯍꯣꯏꯒ ꯏꯆꯦ ꯅꯟꯗꯅꯤ ꯍꯣꯏꯒ ꯄꯤꯌꯥꯗꯁꯅꯤꯅ ꯄꯤꯔꯛꯄ ꯐꯤ ꯑꯅꯤꯁꯦ ꯏꯜꯂꯒꯅꯦ ꯐꯅꯦꯛꯁꯨ ꯁꯦꯠꯂꯤ. ꯌꯦꯡꯒꯦꯔꯥ? ꯐꯅꯦꯛ. ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯆꯥꯏꯕꯦꯝꯃ ꯌꯥꯔꯦ. ꯑꯩꯈꯣꯏ ꯏꯟ ꯁꯣꯟꯖꯔꯨꯒꯦ. ꯀꯅꯥꯅꯣ? ꯅꯥꯎꯕ ꯀꯔꯝ ꯍꯣꯏꯃꯥꯎ 179가 ꯀꯥꯞꯄꯤꯔꯛꯑꯦ. ꯊꯦꯡꯛ ꯌꯨ ꯅꯨꯄꯥ ꯚꯦꯔꯤ ꯑꯃꯅ ꯃꯁ. ꯀꯅꯥꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯅꯥꯎꯕ? ꯃꯥꯁꯦ 180 ꯀꯥꯞꯄꯛꯄꯅꯤ. ꯀꯔꯤꯅꯣꯝꯁꯨ ꯍꯥꯏꯔꯛꯏꯌꯦ. ꯏꯆꯦ ꯇꯣꯝꯕꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯛꯏ. ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯅꯤ. ꯏꯆꯟ ꯇꯣꯝꯕꯤ. ꯊꯦꯡꯛ ꯌꯨ. ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯒꯦ. ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯤ ꯀꯤꯔꯤꯁꯤ ꯃꯦꯀꯞ ꯃꯃꯜ ꯀꯥꯏ ꯍꯟꯖꯟꯗꯣꯏꯅꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯞꯄꯛꯇ꯭ꯔꯗꯤ. ꯏꯇꯥꯎ ꯅꯥꯎꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯄꯩꯁꯥ ꯀꯥꯞꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯨꯖꯤ ꯂꯩꯕꯤꯔꯒꯦ ꯍꯟꯗꯛꯀꯤ. ꯑꯩꯈꯣꯏ ꯏꯟ ꯁꯣꯟꯕꯗ ꯆꯠꯆꯒꯦ. ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯁꯤꯟꯅꯕꯤꯌꯨ. ꯈꯣꯡꯂꯩ ꯊꯨꯅ ꯍꯜꯋꯥꯏ ꯋꯥꯔꯛꯎꯀꯣ ꯃꯆꯥ ꯏꯕꯦꯝꯃ. ꯆꯦꯅꯨ ꯑꯆꯥꯟꯕꯤ. ꯏꯇꯥ. ꯍꯣꯏ ꯏꯇꯥꯎ. ꯍꯥꯎ. ꯉꯁꯤꯁꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯂꯥꯛꯄꯗꯅꯤ ꯂꯥꯏꯞ ꯆꯥꯠꯇꯅꯦ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯂꯥꯏꯞ ꯆꯥꯠꯁꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ. ꯌꯥꯝꯃꯟꯗꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ. ꯑꯥꯗꯒꯤꯁꯦ ꯀꯅꯥꯅꯣ ꯌꯦꯡꯉꯨꯅꯦ. ꯅꯨꯄꯥ ꯌꯥꯎꯔꯤꯁꯤ ꯃꯌꯥꯝꯁꯤꯗꯤ ꯁꯨꯔꯁꯦ ꯃꯁꯛ ꯐꯖꯖꯥꯠꯂꯣ? ꯏꯟ ꯁꯣꯟꯕ ꯆꯠꯂꯤꯅꯤ ꯑꯩꯈꯣꯏ. ꯅꯣꯏ ꯁꯥꯏ ꯃꯨꯇꯨꯝ ꯏꯃꯣꯆꯥ ꯂꯥꯛꯏꯍꯦ. ꯀꯧꯁꯜꯂꯣ. ꯃꯨꯇꯨꯝ ꯏꯃꯣꯆꯥꯔꯣ? ꯍꯣꯏ. ꯅꯣꯏ ꯋꯥꯔꯤ ꯌꯥꯎꯔꯛꯀꯅꯨ. ꯑꯩꯈꯣꯏ ꯏꯟ ꯁꯣꯜꯂꯤ. ꯆꯥ ꯇꯣꯛꯍꯟꯗ꯭ꯔꯗꯤ ꯀꯥꯏꯗꯒꯤ
program tawdoino gyam em ta o ita ngasidi ne nupa ama phadoini ba ise aigi sabido hoi masi sum kainong khalaiba kai khalai no haisibo itagi nuksibido kanano itagi nuksinaba leibro hoi le jeye giju kai lamdaino ho langa thin dai ne langa thil khongjom langa thin dai ro hoi ma kai mami kau gi ho jugindro ko we haima ima moi wari jugi itau na ti itagi side do jugindro do masak pasaram dong wali mura rasi leibi dura ngora rasi leibara kitang matakita we ba ko do rasi di khulai ama rasi di matum yauri ro ita hoi ita ngasi di ne akoi gi isabi ani se pothari ngai de ne in nong tang sun jage ko ita ho hao ai gi in se nga ne kaya laki mo nga kya lei ngamu ma di ure ngamu di pibe ati pi hei roi amuka son ge ko nokano he nokano hai daga son ge kari nga yawi na pija bim di yaure oi mau na pija bi ji kem chau jat no kiji kitna hai kitna hai kaidoragi tau huran binang bo aina hangi ngasai de kiji kay yang kai natradi yolo ye khangdra tawri se kari hai doi noi bo kakjing noi chala yolo gi ngasi di tamu bi chiro moi da ngasi di ngamu yolo gi o yelu je in aroi hoina son ge ai tu ni ai body je anon ni anon nangan nga jing phaurang pak pani anon dau na o pa e bukki wa pham di yana rasi nolakan no ni nolakan tek yara hais ni ni nolakan no ado aroi boina in singge ko hoi suras nokano ai sorakani mi in soling ai da langano bab hais kari ngano silver male silver di hauroi iche maria picherusi aroi boinam tang chingjage 3 kg ga hi mutumi mo chaji nga ya pam ni masi no pa je ikat khat kai aroi boina singge kaino anandi kaino puritam mi karan chalai da adu hakchin na yengi do kai kino yam hakchin na yeng sila kanu tring lawi aroi boina in singge ki patra woi mau ai gi kutu ji di mai hore ai gi pirong ka sarong kai kai se khro khang de ta sang ga ji lok thok ra ji ra khang di kai nu ya men ta di humang chou ne ai long tho ta re si di ka mai tau di ba si di loi re ku gi in jing ba ku gi sabi ani gi dialogue mu tar si itaw nongban kari haigi haibiu takbiu ayu yenda angan badagi masai be maga senuga lemlei nga pha basat khibdu halwai rak trisibu itaw kari thoklaga ba halwai jar anida pakhat kanu itaw kham adu aswai bo yengu si haibrani itaw walking oina chathok pasu iyai mayai na phare itaw adudi ai mobile macha sidai sei macha ma sum tharake duga tara ga chatmina si doi itaw sasi karamba sei ta si itaw ama hekta thajara ge itaw nungsi mapong puduna nong dambalak ni thamoigi
ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯛꯂꯤ ꯊꯃꯣꯏꯒꯤ ꯌꯥꯡꯉꯣꯜꯂꯛꯄ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯔꯅꯤ ꯆꯨꯝꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯨꯝꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯈꯤꯕ ꯂꯥꯛꯆꯔꯨꯕꯅ ꯊꯃꯣꯏꯁꯤꯅ ꯋꯥꯔꯤꯕ ꯅꯨꯡꯁꯤꯔꯨꯕꯅꯤ ꯆꯠꯈꯤꯕ ꯂꯥꯛꯆꯔꯨꯕꯅ ꯊꯃꯣꯏꯁꯤꯅ ꯋꯥꯔꯤꯕ ꯅꯨꯡꯁꯤꯔꯨꯕꯅꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯡꯂꯤ ꯊꯃꯣꯏꯒꯤ ꯌꯥꯡꯉꯣꯜꯂꯛꯄ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯔꯅꯤ ꯊꯃꯣꯏꯗ ꯅꯤꯀꯜꯂꯛꯆꯕ ꯄꯥꯝꯂꯨꯗꯅ ꯂꯩꯇꯦꯡꯒꯤ ꯐꯖꯕ ꯆꯝꯖꯔꯕꯤ ꯃꯄꯣꯛꯁꯤꯅ ꯊꯃꯣꯏꯗ ꯅꯤꯀꯜꯂꯛꯆꯕ ꯄꯥꯝꯂꯨꯗꯅ ꯂꯩꯇꯦꯡꯒꯤ ꯐꯖꯕ ꯍꯤꯡꯂꯕꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯌꯨ ꯍꯤꯡꯂꯕꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯌꯨ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯕꯨ ꯊꯝꯖꯕ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯕు ꯊꯝꯖꯕ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯅꯪꯇꯒꯤꯅꯤ ꯅꯨꯡꯁꯤꯕꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯅꯪꯇꯒꯤꯅꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯡꯂꯤ ꯊꯃꯣꯏꯒꯤ ꯌꯥꯡꯉꯣꯜꯂꯛꯄ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯔꯅꯤ ꯂꯥꯏꯖꯒꯨꯝ ꯁꯦꯡꯂꯕꯤ ꯃꯆꯨ ꯁꯪꯗ꯭ꯔꯤꯕꯤ ꯅꯍꯥꯛꯁꯦ ꯄꯥꯝꯃꯨꯅ ꯊꯝꯖꯕꯅꯤ ꯂꯥꯏꯖꯒꯨꯝ ꯁꯦꯡꯂꯕꯤ ꯃꯆꯨ ꯁꯪꯗ꯭ꯔꯤꯕꯤ ꯅꯍꯥꯛꯁꯦ ꯄꯥꯝꯃꯨꯅ ꯊꯝꯖꯕꯅꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯕꯅꯤ ꯄꯥꯝꯃꯨꯅ ꯊꯝꯖꯕꯅꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯔꯤꯕꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯅꯤ ꯅꯨꯡꯁꯤ ꯀꯥꯗ ꯑꯣꯏꯖꯒꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯅꯤ ꯅꯨꯡꯁꯤ ꯀꯥꯗ ꯑꯣꯏꯖꯒꯦ ꯊꯥꯡꯁꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯦ ꯅꯪꯇꯒꯤꯅꯤ ꯅꯨꯡꯁꯤꯕ ꯊꯥꯡꯁꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯦ ꯅꯪꯇꯒꯤꯅꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯡꯂꯤ ꯊꯃꯣꯏꯗ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯕꯗꯤ ꯌꯥꯗ꯭ꯔꯦꯗꯣ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯅꯣꯡꯗꯝꯕ ꯂꯥꯡꯂꯤ ꯊꯃꯣꯏꯒꯤ ꯌꯥꯡꯉꯣꯜꯂꯛꯄ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯔꯅꯤ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯍꯧꯖꯤꯛꯀꯤ ꯏꯇꯥꯒꯤ ꯏꯁꯩꯗꯣ ꯁꯤꯡꯖꯃꯩꯒꯤ ꯅꯥꯎꯕꯤ ꯅꯅꯥꯎꯕꯤꯗꯣ ꯍꯣꯏ ꯅꯣꯐꯦꯠ ꯅꯣꯐꯦꯠ ꯇꯧꯔꯒꯅꯦ ꯏꯇꯩꯃꯒ ꯇꯥꯃꯤꯟꯅꯔꯤ ꯄꯣꯠꯅꯤ ꯏꯁꯩꯗꯣ ꯁꯤꯡꯖꯃꯩꯒꯤ ꯅꯅꯥꯎꯕꯤꯗꯣ ꯈꯪꯗ꯭ꯔꯣ ꯈꯪꯉꯦ ꯃꯁꯛꯀ ꯌꯥꯝ ꯐꯖꯕꯗꯣ ꯄꯥꯔ ꯋꯥꯡꯕꯗꯣ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯍꯥꯎ ꯏꯁꯩꯁꯤꯕꯨ ꯀꯃꯥꯏꯅ ꯇꯥꯔꯤꯒꯦ ꯏꯇꯥꯎ ꯃꯨꯠ ꯑꯝꯗ ꯇꯥꯔꯤ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯍꯪꯉꯤꯕꯅꯤ ꯏꯇꯥꯎ ꯃꯨꯠ ꯅꯨꯡꯉꯥꯏꯔꯗꯤ ꯇꯨꯃꯤꯟ ꯂꯩꯅꯕꯅꯤ ꯑꯁꯦꯡꯕ꯭ꯔꯣ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯂꯝꯕꯤꯗ ꯂꯥꯛꯄꯁꯤ ꯀꯅꯥꯅꯣ ꯑꯝꯇ ꯑꯃꯨꯛ ꯍꯪꯈꯤꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯕꯖꯥꯠꯅꯣ ꯍꯜꯂꯣ ꯍꯜꯂꯣ ꯌꯥꯝ ꯀꯨꯏꯅ ꯂꯝꯕꯤꯗ ꯀꯥꯇꯨ ꯀꯥꯔꯟ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧ ꯂꯩꯍꯟꯕꯤꯔꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯕ ꯖꯥꯠꯅꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯣ ꯀꯔꯣꯝ ꯃꯥꯏꯀꯩꯗꯩꯅꯣ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯑꯩ ꯀꯣꯁꯤꯐꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯁꯥꯗꯣꯛꯄꯝ ꯕꯤꯖꯌꯥꯅꯤ ꯃꯤꯡꯂꯦꯟꯁꯨ ꯐꯖꯩ ꯀꯣꯂꯣꯏꯁꯨ ꯐꯖꯩ ꯀꯣꯂꯣꯏꯒ ꯃꯤꯡꯂꯦꯟꯒꯁꯤ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯀꯔꯤꯗ ꯈꯦꯠꯅꯩ ꯀꯣꯂꯣꯏ ꯑꯁꯤꯅ ꯃꯤꯡꯂꯦꯟ ꯑꯁꯤꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ
ꯑꯗꯨꯝ ꯍꯥꯏꯅꯕꯅꯦ ꯑꯗꯨꯔꯥ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯀꯔꯤ ꯇꯥꯁꯤꯒꯦ ꯑꯗꯨꯃꯛ ꯇꯧꯔꯛꯄꯗꯨ ꯑꯗꯨꯝ ꯇꯥꯁꯤ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯨꯕꯁꯤ ꯀꯌꯥ ꯃꯥꯏ ꯄꯥꯛꯀꯟꯗꯦ ꯊꯣꯏꯕꯤꯅ ꯀꯕꯣꯗꯒꯤ ꯂꯣꯏ ꯀꯥꯔꯛꯄꯗ ꯅꯣꯡꯕꯥꯟꯅ ꯑꯣꯛꯑꯝꯃꯒ ꯅꯣꯡꯕꯥꯟꯒꯤ ꯁꯒꯣꯜ ꯑꯗꯣ ꯊꯣꯏꯕꯤꯅ ꯇꯣꯡꯉꯒ ꯂꯥꯏꯔꯕ ꯈꯝꯕꯒꯤ ꯏꯌꯥꯡ ꯌꯥꯏꯗ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯁꯩꯁꯛ ꯁꯩꯊꯥꯖꯔꯛꯀꯦ ꯑꯗꯨꯅ ꯃꯐꯔꯅꯤ ꯍꯧꯖꯔꯒꯦꯀꯣ ꯉꯁꯤꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯋꯥꯔꯤꯁꯤꯗꯤ ꯑꯅꯧꯕꯅꯤ ꯉꯥꯝꯈꯩ ꯑꯃꯨꯛꯇ ꯃꯤꯒꯤ ꯅꯣꯡꯕꯥꯟꯗꯤ ꯁꯥꯊꯤ ꯌꯥꯏ ꯑꯩꯈꯣꯏ ꯅꯣꯡꯕꯥꯟꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯩ ꯃꯤꯅ ꯍꯥꯏꯅꯩ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯗꯤ ꯃꯁꯛ ꯃꯇꯧ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯅꯩ ꯑꯩꯈꯣꯏꯗꯤ ꯁꯦꯅꯨꯅ ꯍꯦꯟꯈ꯭ꯔꯦ ꯂꯣꯏꯅ ꯐꯖꯩꯗ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯁꯩꯊꯥ ꯏꯁꯩꯗꯨ ꯑꯃꯨꯛ ꯇꯥꯖꯔꯒꯦ ꯍꯧꯖꯔꯛꯂꯒꯦꯀꯣ ꯍꯧꯖꯟꯕꯤꯔꯛꯑꯣ ꯍꯩꯔꯦꯜ ꯂꯧꯗ ꯃꯔꯤꯡꯒꯤ ꯂꯧꯗꯕꯨ ꯂꯥꯡꯒꯥꯏꯕ ꯅꯪꯕꯨ ꯇꯦꯛꯂꯥ ꯆꯪꯅ ꯐꯥꯒꯦ ꯍꯥꯏꯅ ꯊꯥꯛꯄ ꯂꯥꯡ ꯑꯣꯏꯕꯔ ꯅꯠꯇꯦ ꯍꯥꯏꯔꯒ ꯇꯦꯛꯂꯥ ꯃꯥꯕꯨ ꯁꯤꯗ ꯐꯥꯒꯦ ꯍꯥꯏꯅ ꯊꯥꯛꯄ ꯂꯥꯡꯕꯨ ꯑꯣꯏꯕꯔꯥ ꯇꯦꯛꯂꯥ ꯃꯥꯅ ꯆꯪꯅ ꯐꯥꯒꯦ ꯍꯥꯏꯅ ꯊꯥꯛꯄ ꯂꯥꯡ ꯑꯣꯏꯔꯕꯗꯤ ꯍꯣ ꯂꯥꯡꯒꯥꯏꯕ ꯃꯇꯝ ꯑꯣꯏꯔꯦꯅꯦ ꯏꯁꯥꯕꯤ ꯂꯣꯏꯖꯔꯦ ꯍꯩꯇ ꯉꯥꯡꯖꯈꯤꯕꯅꯤ ꯈꯖꯤꯛꯇꯒ ꯇꯥꯈꯤꯒꯦ ꯇꯧꯔꯒ ꯂꯣꯏꯁꯟꯈ꯭ꯔꯦꯗꯣ ꯀꯌꯥꯗꯤ ꯐꯖꯔꯕ ꯃꯆꯥ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯃꯆꯥ ꯏꯕꯦꯝꯃ ꯃꯇꯦꯛ ꯑꯃꯇ ꯇꯥꯁꯤꯗꯅ ꯃꯆꯥ ꯏꯕꯦꯝꯃꯗꯒꯤ ꯑꯩꯉꯣꯟꯗꯒꯤꯔꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕꯣ ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯕ ꯌꯥꯔꯕꯣ ꯐꯖꯩꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯅꯋꯥ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯇꯣꯛꯑꯒꯦ ꯅꯋꯥ ꯍꯩ ꯈꯣꯟꯖꯦꯜ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯊꯥꯔꯛꯎ ꯅꯋꯥ ꯍꯩ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗꯤ ꯈꯣꯏꯊꯨꯝꯅꯩꯗ ꯏꯁꯥꯕꯤ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯂꯤꯂꯥ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯄꯩꯁꯥ ꯄꯪꯊꯥꯗ ꯊꯥꯕꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯦꯅꯤ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯖꯍꯧꯕꯗ ꯍꯧꯖꯤꯛꯀꯤꯗꯨ ꯇꯣꯏꯖꯝ ꯂꯦꯅꯤꯟ ꯍꯥꯏ ꯂꯨꯄꯥ 50 ꯀꯥꯞꯄꯤꯔꯛꯏ ꯈꯝꯕ ꯅꯣꯡꯕꯥꯟ ꯊꯣꯏꯕꯤ ꯁꯦꯅꯨ ꯄꯨꯂꯞꯀꯤꯗꯃꯛ ꯍꯥꯏꯕꯤꯔꯛꯏ ꯂꯨꯄꯥ ꯀꯌꯥ ꯌꯦꯟꯅꯕ ꯊꯨꯡꯅꯩ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯑꯗꯨ ꯄꯥꯊꯣꯛꯎ ꯏꯇꯥꯎ ꯂꯨꯄꯥ 15 ꯇꯔꯥ ꯌꯦꯟꯅꯔꯁꯤ lupa tara leme lupa ani lema laji trai thoi yenarasi itaw lupa ani duna shampoo siki pibadu akhoi mari yenarasi lupa ani do kari ngasai makeup wai bada paisa tingi aina khara hen laudoin 30 ai gi masai be masi pangdri dana senu achan bi khomudana nangidi kaya laugadori ani laura mi lemdre itaw ani kuntra lauba sungya yaro ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯏꯇꯥꯎ ꯈꯝꯕ ꯏꯕꯥꯅꯤ ꯂꯧꯔꯔꯣꯏꯁꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯒ ꯊꯣꯏꯕꯤꯒꯗ ꯂꯨꯄꯥ 15 ꯌꯦꯟꯅꯍꯜꯂꯁꯤ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯏꯇꯥꯎ ꯅꯣꯡꯕꯥꯟ ꯑꯩꯒꯤꯗꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯁꯦꯡꯒꯥꯎ ꯑꯗꯨ ꯄꯨꯟꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯖꯔꯤꯕ ꯀꯥꯏꯗꯦ ꯏꯇꯥꯎ ꯍꯣ ꯑꯩꯈꯣꯏꯁꯨ ꯄꯨꯟꯖꯔꯤꯌꯦ ꯍꯥ ꯊꯣꯏꯕꯤ ꯀꯧꯒꯤꯗꯤ Incoming voice call from +91. ꯂꯥꯏꯔ ꯃꯆꯥ ꯈꯨꯃꯟ ꯈꯝꯕꯒꯤ ꯊꯃꯣꯏ ꯍꯨꯗꯅ ꯄꯨꯔꯤꯕꯤ ꯍꯥ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯍꯥꯏꯁꯨ ꯍꯥꯏꯉꯝꯗ ꯈꯣꯡꯖꯣꯝ ꯊꯣꯏꯕꯤ ꯍꯥꯏꯁꯨ ꯍꯥꯏꯉꯝꯗ ꯃꯔꯛ ꯁꯥꯔꯛꯇꯕꯨ ꯂꯩꯔꯤꯅꯤ ꯃꯆꯥ ꯏꯕꯦꯝꯃ Pari
ꯈꯣꯡꯖꯣꯝ ꯅꯨꯕꯤ ꯊꯣꯏꯕꯤꯅꯤ ꯑꯩꯗꯤ ꯊꯥꯗꯣꯛꯄꯤꯅꯨ ꯄꯥꯝꯃꯨꯕ ꯊꯥꯗꯣꯛꯂꯔꯣꯏꯀꯣ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯂꯥꯎ ꯂꯥꯛꯏꯅꯤꯠ ꯄꯥꯝꯃꯨꯕ ꯂꯥꯛꯑꯦ ꯈꯨꯗꯥꯡ ꯄꯥꯏꯕꯤꯔꯣꯅꯤ ꯁꯤꯡꯕꯤꯔꯣ ꯅꯌꯨꯝꯗ ꯂꯥꯎ ꯂꯥꯎ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯆꯠꯁꯤ ꯂꯥꯎ ꯏꯁꯥꯕꯤ ꯏꯁꯥꯕꯤ ꯏꯁꯥꯅꯧ ꯑꯩꯈꯣꯏꯅꯤꯒꯤ ꯔꯣꯃꯥꯟꯁꯤꯗꯅꯤ ꯏꯁꯥꯕꯤ ꯃꯤ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯆꯥꯛꯄ ꯌꯥꯎꯔꯦ ꯅꯥꯀꯟꯗ ꯑꯅꯤ ꯐꯝꯃꯤꯁꯦ ꯃꯣꯏꯅꯤ ꯁꯦꯅꯨ ꯁꯦꯅꯨ ꯅꯁꯥꯕꯤ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯗ꯭ꯔꯕꯔꯦ ꯅꯪꯒꯤ ꯃꯁꯛ ꯐꯖꯕ ꯁꯛꯇꯝꯗꯣ ꯆꯥꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯂꯣꯏꯅ ꯀꯂꯛꯅꯔꯤꯅꯦ ꯁꯦꯅꯨ ꯆꯥꯟꯕꯤ ꯅꯪꯕꯨ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯃꯥꯏꯗꯣ ꯍꯥꯃꯨꯛ ꯇꯩꯁꯟꯕ ꯇꯥꯔꯦ ꯇꯩꯗ꯭ꯔꯕꯗꯤ ꯃꯌꯥꯝꯅ ꯀꯣꯏꯃꯨꯟ ꯃꯨꯟꯅꯔꯅꯤ 이베마 까리 칼리세노 짠미 하이 따오농반 나코이 신우어 짠비시 마루안부 톡트러버라 묵들라잉 비우네 पैसादु पाइरगा डॉक्टर दा मुख फाउ पुदबबु करिगिनोनी इताउ नोंबान अरि इताउ खम्ब ओ खम्ब इताउ इताउ चाउम्ब खम्ब इताउ बो खम्नुगी मनाउ खम्ब सेनु अचानबिदी मरोन थोक्तब नत्तेने करी तौबनी नै ताउ मसागी खर वांगांजदबनी इबंगो इताउ नोंबान हाइनै मिना मोइरांगी सेनुआ चानबिदी मरै अदु यामना हैबनी वा ngangbadu यामना हैबनी हाइदना दु हाइनबना ताउ हैना मताइनि ताउ इताउ खम्बा मीना हाइनबदी मिवा ngangnabagi हाइनबनी मिवा ngangnafam leitadana mayamdo wabadagi karai karai da kari laini koi thi thi dana wathi warem ngangnabani thazarunu itaw khamba itaw nongban mina ngangnaba miwa haibji mina tawbada ngangnabani ne itaw nongban itaw khamba ji pangman gare da ko mina khajik tawrasu wathi ngangnabana mayam mayam hapchallaga ngangnabani aduburo wari amatam ge taw hui ama sida khidang thengambado si sora yaubada huidu mangak talle hainarimni itaw nongban kari na thengambano marik chumna paudam mudo itaw nongban huidu gari na khitang ting launa thengambadagi kai daure hai bai taw aweng khongau bani kai su sokti adubu sora yaubada di huidu mangak ti aure na haidana mayam wa thingang na bada ain haidi je praman gi wani itaw itaw gi senu senu sibu wa si ngang ngang aroidra ne itaw karino amatta di ngang halo de itaw senu achanbi ताजरिए wa kharangang sido wangang drabadi sormanam nam thibani इरांग याम साकलकनु irang sagat pagi wa natte khambana hairi sitare dana aduna wa kharangangu हाइनिंग हाइजौ aduni dana ngangi si utare dana itaw khamba taribra my darling ताजेरी पामुबा अइबु खुदांग पाइदुना पुबिरो नोयुमदा चलसी पुंग 10 मखाइ तादोरे पामुबा करी नोई शाबी नंगना प्रप प्रप चंगनिंग इसिना
ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯃꯌꯥꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯈꯤꯗꯧꯔꯦꯅ ꯐꯥꯗꯧꯒꯤ ꯇꯧꯔꯛꯑꯅꯤ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯅꯥꯒꯤ ꯇꯧꯏ ꯈꯨꯠ ꯇꯦꯛꯄꯁꯨ ꯀꯥꯎꯈꯤꯗꯅ ꯖꯒꯣꯏ ꯄꯨꯡꯁꯥꯗ ꯁꯥꯏ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯑꯩꯕꯨꯗꯤ ꯁꯣꯏꯔꯔꯣꯏ ꯈꯨꯠꯀꯤ ꯃꯥꯏꯕꯗ ꯆꯠꯄ ꯄꯣꯡꯈꯠꯂꯤ ꯏꯁꯥꯅ ꯅꯅꯥꯏꯗꯤ ꯌꯥꯎꯕ ꯉꯝꯖꯔꯣꯏꯀꯣ ꯏꯁꯥꯕꯤ ꯅꯪꯒ ꯆꯠꯇꯗꯤ ꯀꯅꯥꯒ ꯆꯠꯇꯣꯔꯤ ꯑꯩꯗꯤ ꯀꯔꯤ ꯆꯠꯇꯦ ꯊꯝꯃꯣꯏꯅꯣ? ꯐꯥꯎꯔ ꯆꯠꯈꯣ ꯍꯥꯏꯔꯣ ꯀꯔꯤ ꯊꯝꯃꯣꯏꯅꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯑꯃ ꯂꯧꯈꯠꯆꯒꯦ ꯎꯝ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦ ꯀꯩꯅꯣꯗ ꯄꯥꯈꯨꯝ ꯑꯝꯇ ꯄꯤꯕꯤꯌꯨ ꯄꯥꯈꯨꯝ ꯄꯤꯖꯔꯛꯀꯦ ꯍꯧꯖꯤꯛ ꯍꯜꯂꯣ ꯁꯤꯒꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯇꯥꯝꯕ ꯁꯅꯨꯡꯕꯝ ꯅꯣꯏꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯥꯖꯦꯅꯤ ꯀꯔꯤ ꯀꯣꯂꯩ ꯂꯝꯗꯩꯅꯣ ꯀꯣꯂꯣꯏ ꯂꯝꯗꯩꯅꯣ ꯅꯣꯛꯀꯅꯨ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯇꯥꯝꯕ ꯁꯅꯨꯡꯕꯝꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯥꯖꯦꯅꯤ ꯔꯥꯖꯦꯟ ꯍꯥꯏꯗꯣ ꯀꯩꯅꯣꯒꯤ ꯔꯥꯖꯦꯟ ꯁꯟꯂꯨꯡꯐꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯨꯔോ ꯍꯣꯏ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯅꯪꯅ ꯁꯛ ꯐꯖꯔꯁꯨꯅꯦ ꯑꯩꯉꯣꯟꯗ ꯔꯣꯃꯥꯟꯁ ꯀꯥꯏꯗꯤ ꯇꯧꯔꯛꯀꯅꯨ ꯖꯤꯞꯁꯤ ꯍꯥꯏꯗꯣꯔꯦ ꯖꯤꯄꯦ ꯍꯥꯏꯌꯨ ꯑꯗꯨꯅꯅꯤꯌꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯉꯣꯜꯁꯤꯡ ꯂꯥꯛꯑꯝꯗ꯭ꯔꯣ ꯏꯆꯥ ꯅꯤꯉꯣꯜꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯇꯩ ꯏꯆꯟꯁꯤꯡ ꯏꯆꯦꯁꯤꯡ ꯃꯌꯥꯝꯕꯨꯗꯤ ꯂꯥꯛꯑꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯒꯦ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕꯅꯤꯅ ꯍꯥꯏꯗꯧꯕ ꯏꯀꯥꯏꯖꯔꯦꯗ ꯃꯊꯦꯜꯁꯨ ꯍꯧꯔꯝꯃꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯀꯔꯤ ꯎꯠꯄꯤꯗꯣꯏꯅꯣ ꯇꯦꯂꯦꯟ ꯑꯣꯏꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛꯇ ꯑꯗꯨꯝ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯍꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯥ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯔꯤꯅ ꯂꯩꯈꯤꯗꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯆꯠꯄ ꯀꯥꯟꯁꯤꯗ ꯍꯜꯂꯛꯄꯁꯤꯗ ꯃꯥꯅ ꯀꯞꯄ ꯉꯁꯥꯏꯒꯤ ꯑꯣ ꯃꯥꯏ ꯄꯥꯕꯨꯡ ꯑꯩꯕꯨ ꯀꯅꯥꯗ ꯊꯤꯅꯔꯝꯒꯦ ꯑꯩꯕꯨ ꯀꯅꯥꯗ ꯂꯩꯌꯨ ꯍꯥꯏꯅꯣ ꯁꯨꯝ ꯀꯞꯄ ꯂꯥꯛꯄ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯦ ꯀꯩꯗꯧꯕꯒꯤ ꯅꯪ ꯋꯥꯔꯤꯅꯣ ꯑꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦꯔꯒ ꯑꯣ ꯏꯃꯥꯅ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯔꯃꯒꯤ ꯁꯣꯔꯥꯠꯀꯤ ꯃꯇꯝꯗꯤ ꯁꯤ ꯁꯣꯔꯥꯠ ꯌꯧꯔꯛꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯈꯨꯠ ꯌꯥꯝꯅ ꯌꯥꯎꯕ ꯑꯃ ꯌꯥꯎꯕꯖꯥꯠ ꯑꯣꯏ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯣ ꯄꯥꯕꯅ ꯀꯞꯄꯒ ꯁꯨꯝ ꯈꯨꯔꯨꯝꯕ ꯀꯥꯟꯁꯤꯗ ꯑꯗꯩ ꯄꯨꯡ ꯌꯩꯕ ꯍꯦꯛ ꯅꯣꯟꯊꯔꯒ ꯄꯨꯡꯒꯤ ꯅꯥꯀꯟꯗ ꯊꯝꯃꯒ ꯈꯨꯔꯨꯝꯕꯩ ꯑꯣꯛꯄ ꯀꯥꯟꯗꯨꯗ ꯃꯈꯣꯏꯁꯤꯅ ꯃꯅꯥꯎꯗꯨꯗ ꯂꯥꯝꯃꯒ ꯇꯣꯡ ꯌꯩꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪ ꯈꯨꯔꯨꯝꯃꯒ ꯑꯩꯒꯥꯒꯤꯗ ꯈꯨꯔꯨꯝꯕ ꯀꯥꯟꯗ ꯃꯌꯥꯝꯕꯁꯤꯅ ꯇꯨꯡꯗ ꯈꯨꯔꯨꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣ ꯇꯥꯖꯧ ꯑꯩꯒꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯅꯨ ꯃꯅꯝꯅ ꯌꯥꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯩꯒꯥꯗꯨꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯐꯤꯅ ꯑꯣꯝꯃꯒ ꯃꯅꯨꯡꯗ ꯒ꯭ꯌꯥꯁꯁꯤ ꯊꯥꯗꯣꯛꯑ ꯂꯩꯔꯒ ꯑꯗ ꯈꯨꯔꯝꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯣꯟꯊꯔꯛꯄꯗꯨꯗ ꯃꯅꯝꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯕ ꯑꯗꯨꯗ ꯑꯩꯒꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯔꯅꯨꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯃꯁꯛ ꯐꯖꯕꯅ ꯊꯤꯕ ꯁꯩꯔꯦꯡ ꯗꯥꯏꯂꯣꯒꯁꯦ ꯍꯦꯛꯇ ꯐꯖꯩꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ
ꯏꯁꯩ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯗꯥꯔꯂꯤꯡ ꯄ꯭ꯔꯤꯌꯥꯗꯁꯅꯤꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩꯁꯦ ꯃꯇꯦꯡ ꯈꯛꯇꯪ ꯀꯛꯆꯒꯦ ꯌꯥꯝ ꯄꯨꯜꯁꯔꯣꯏꯒꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯕꯅꯤ ꯈꯝꯕꯟ ꯆꯥꯎꯕ ꯈꯝꯕꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯈꯝꯕꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯗꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯝꯂꯣ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯂꯣꯟꯅ ꯁꯦꯠꯅ ꯊꯝꯖꯕ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯂꯣꯟꯅ ꯁꯦꯠꯅ ꯊꯝꯖꯕ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯪꯕꯨ ꯁꯦꯟꯅꯖꯕꯗ ꯁꯣꯏꯈꯤꯒꯗꯔꯅꯦ ꯆꯦꯛꯁꯤꯟꯖꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯂꯣꯏꯁꯤꯟꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯃꯥ ꯈꯨꯗꯛꯀꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕꯤꯔꯣ ꯑꯣꯂꯤꯅꯤ ꯊꯣꯏꯕꯤ ꯍꯣꯏ ꯏꯇꯥꯎ ꯈꯝꯕ ꯅꯪꯒꯤ ꯅꯊꯥꯕꯤ ꯊꯣꯏꯕꯤꯗꯨꯅꯅꯦ ꯁꯤꯅꯤꯃꯥ ꯆꯥꯃꯤꯅ ꯏꯁꯩ ꯁꯛꯑꯒ ꯅꯣꯝꯗꯅ ꯗꯥꯟꯁ ꯇꯧꯔꯤꯗꯨꯕꯨ ꯏꯇꯥꯎ ꯈꯝꯕꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯝꯇ ꯍꯥꯏꯕꯤꯗ꯭ꯔꯤꯗꯨꯕꯨ ꯏꯇꯥꯎ ꯈꯝꯕꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕꯔో ꯏꯇꯥꯎ ꯇꯝꯕ ꯉꯁꯤꯗꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯤ ꯑꯗꯨꯛ ꯃꯅꯤꯡ ꯇꯝꯍꯟꯖꯔꯕꯅꯤ ꯏꯇꯥꯎ ꯇꯝꯕ ꯉꯁꯤꯗꯤꯅꯦ ꯉꯁꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯩꯗꯤ ꯉꯁꯤꯒꯤ ꯂꯥꯏꯐꯇꯩ ꯅꯨꯄꯥ ꯑꯃ ꯐꯥꯗꯣꯏꯅꯦꯅ ꯂꯩꯔꯦ ꯅꯨꯄꯥ ꯂꯩꯔꯦ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯃꯆꯥ ꯏꯕꯦꯝꯃ ꯁꯤ ꯂꯩ ꯆꯨꯗ꯭ꯔꯣ ꯃꯁꯛ ꯐꯖꯕꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯅꯤꯃꯥ ꯆꯥꯟꯕꯤꯁꯤꯅꯅꯦ ꯃꯁꯛꯇꯨ ꯏꯐ ꯐꯖꯔꯗꯅ ꯈꯪꯂꯤ ꯃꯥꯂꯤ ꯑꯃ ꯁꯦꯠꯂꯦ ꯑꯗꯨ ꯑꯉꯥꯡꯕ ꯐꯨꯔꯦꯟ ꯂꯤꯠꯁꯜꯂꯒ ꯇꯨꯃꯤꯟ ꯌꯦꯡꯉꯨꯕꯁꯦ ꯃꯥꯒꯤ ꯊꯣꯏꯕꯤꯁꯤꯅꯅꯦ ꯑꯁꯤꯗ ꯏꯔꯥꯡ ꯁꯥꯒꯠꯇꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯦꯅꯤꯁꯤꯁꯦ ꯈꯔ ꯇꯛꯍꯟꯒꯦ ꯍꯥꯏꯗꯦꯕ ꯁꯤꯕꯨ ꯈꯨꯝꯃꯨ ꯀꯔꯤꯅꯣ ꯌꯥꯝ ꯂꯦꯝꯃꯤꯗꯨꯕꯣ ꯍꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅꯅꯦ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ
Mani mani tamboy ba ay nangangano na hagi bagini. အခုကြီးဒီငါစီဒီဖရီထားပနေနေကုစီဒလာငင်းကုစီဒ เจ้าโรงพยาบาลน่ะกันเจ้าขับไปเจ้กันเจ้เจ้าได้แล้วประเด็นนะเจ้าโรงพยาบาลนั่นเนี่ยกันเจ้าขับไปเจ้ทำมุขของดีอะไรแบบคนจริงจริงได้กี่มาหัวตาไปวิดีโอนี่แต่ละมาคุยที่แบบข้างจะได้เจ้าโรงพยาบาล อีเต้านงบานอีเต้านงบาน wakan kay daw biri ke kay daw biri no wakan si bo Ay sino ba tan iwa kan ngawri. ก็อย่า ว่า ตาง ามแต่บางที พี่มาคุยอ่ะทำมุขของดีเห็นอะไรก็ที่เห็นแบบที่จะไปเจ้าโรงพยาบาลจะพูดว่าเราพอตั้งจิตอ่ะ มีเสียชาสัน เจ้าโรงพยาบาลเจ้าขับมาแล้วก็ชิดาโนก็จะเนี่ยไอ้ที่มาบ้านจะกลางมาแล้วชิดานู่นอีเนี่ยใช่ด่ะเดี๋ยวเที่ยงทิ้งเยอะแล้วก็จะเจ้าขับมาไปเจ้าโรงพยาบาลกันเนี่ยชิดาโนก็จะตัวพี่โรบะถึงกันเนี่ยชินหัวซานดีก็ได้หรอกที่จะตาเยอะแค่โดนเลย ก็นี่สิคนละสิถอยบีก็ได้เนี่ยสิจูถอยบีเอกกี้โฮ 那现在一头一个人去呢，种呢前路你们那个他们不是为了是那这里的。สมัยนั้นต้องเกาหลีกันนะถอยบีก็บันนุ่งไงแต่กันเนี่ยถอยบีนู่ถอยบีZaza yang tolong kata ni program je lu cakap lagi. Kamai ngang nani. ก็อยู่ข้างดีก็อรุยไปกดเลยก็โอ้ยเดี๋ยวที่พวกพยายามจะคิดให้ประจานเดี๋ยวที่พวกที่ผมว่าเนี่ยไอ้ที่ประธานอะไรล่ะแล้วเงยเดี๋ยวข้างเดียวผมไม่ดีป่าแต่ข้างนอกแต่หนูไอ้ที่ใกล้อยู่ที่พวก Ita aku niใช่สิก็อีนูข้างนี้ปังนี่แต่เล็กทิ้งกันสิทียมสิเดบน้องไม่ขอสาวตลอดคุยว่าเรียคุยดี เจ้าโรงพยาบาลคุณลูกคุณบางทีเช็ดอีกเนี่ย Karira thoi bi. Kaira ki thoi bi. Không โอ้ chong ki มานี่ ไอ้ที่สมัยนั้นก็จะ ที่เทวิสงาทำ Kaira นี่ ki thoi bi. Chap không chong ki thoi bi na kau jara ki. โปรแกรมในตัวนั้น เนี่ยใช่มาเตรียมทหารสักแล้วเจ๊ ใช่สิตัวรู้ เขาแรกใช่เจ๊ ไงโคไอ้กินนาตกอีกชนะกะเราทกะเขารอเราถอยบีนู ไอ้ดิ่งใครกินเนี่ยกันจะใครห้องกินใครทำมาจนนักสืบงามมือตัวไอ้ยูเจอร์เกี่ยพามเดนเนี่ยดูไอ้เมเจอร์เกี่ยนะใครกินเนี่ยไอ้กินเนี่ยเจ้าคำแบบใครจะเกี่ยตัวเนี่ยบ้าเจ้าคำแบบเนี่ยว่าจะมาเสี่ยงกันแต่งงานก็แบบจะไอ้เนี่ยงานไปโบเลยกี่ให้เป็นเงินเดือนเลย อีเต้าตำบาน้าเต้าไล่ระเบิดดีปังกันชนเดว่ากันชวนเลยปังกันเดียวกันบ่ช่วยมาตั้งยี่ว่ากันทุกทีปังกันจังยิงนะบ่อยเลยดีน้าเต้าจีพัดลองส่งโทรตรงนี้ มวยเนี่ยดีไม่ยามนะฮะดีโปรแกรมเลยฉันกินยามนงไงดีนะเอาคุยโปรแกรมฉันตุกเสียดีว่าคุยจุกขันบีเอาคุยควางสิทุกไอ้อยู่บีโรกี้ ยศใจฮับดี ก็ดีหนูครั้งดีมีควางกันเก่งกันเราเลยแค่ไม่ตัดแต่ Ki ibung san. Karino. Ngangi do ngasi katang khatsa bani ma ji. Khan ngi na khat hello. กุชีนี่กุยงสิลูหงด้วยนี่เนี่ย ปูปูหอบสันนะไม่ใหญ่เกี่ยนี่เดี๋ยวอีมากี่มาว่าเห็นอย่างเงี้ยกันน่ะเฮ้ Hey you. ไงกูไงกูถอยบีนูดอใช่ฮัลโหล เฮ้ย ก็ดีโนตามิเนเตอร์จินะไอ้เอกชลก็น้องชามันผมไม่เอกชลจินะไอ้น้องชามันเราบ่อยจีบ่ตัวริจิมึงใส่ตะกี้ประชาชนกี่กี่ละกัน ถอยนูบิเช่ชาลอเซ่ แต่มาเขาแรกเขาแรก Thoi bi nu ai ben. Thoi nào bi chứ chứ. ถอยดีกี่ไม่คงยังรู้บ้าเด้อจีบุกุลามนะกายจะดีนี่ที่นูกี่สำลังยังรู้บ้าเด้องากี่น้องนะกายจะดีนี่
thôi vì mai thôn những lúc bờ ta khi lấy na som na pada chini sampana samjida ta khi lấy na som na pada chini sampana samjida 신년기 파자바 레이랑기 닝티바 신년기 파자바 레이랑기 닝티바 토이비마 반땅저비니 낭기 마이통 우루바다 셔지부구라나 이까이저비니 고유모모나 비미노나 lấy hao lấy đêm buông ngâm giờ đi ni khôi mồ mồ na đi ni nong na lấy hao lấy đêm buông ngâm giờ đi ni thả chân cào bu cào thuốc hết à Aday do ay susak ko khôi rin lang ikaw. na đi mi sa tham ba na khôi bigi mi ta buông ngâm giờ đi ni thả chân lấy sila ta lột pa gum Nanggi mai thong urubada Chinugi mai thong na ikai jabini Thoi bigi mai thong urubada Sajibu gulana ikai jabini Chinugi samlang ying rubada Ingagi no hong na ikai jabini Arui ba ko la ko dem Thank you. O Thoy Binu, Ming Managi Badagi Thoy Bidagi Thoy Binu Hapsangi Bit Thoy Binu. Bye bye. Hảo, bye bye. Good night. Chào chị đi xe lê kê. Chào khẩm bài, chào mong bàn. Itaw leng biro. Bye bye. Bye bye. Khong doi hun biro itaw bu. Ngay hak wai sang jahoge. Isay saktoy ro. Ngasidi kamban ni nongban ni Thoy Bi ni nang Ming kau re. Sinu ni sinu. Ming kaya ba? O sinu ni sinu. Sinu. Isay saksikan de. Ninjabamana, Wow. Nushibamana, Inatali Larabaga. Yinzabanatana, Haingam Dewa, Haise, Tamoy Ginusiba. Ninjabamana, Nushibamana, Inatali Larabaga. Yinzabanatana, Haingam Dewa, Haise, Tamoy Ginusiba. Oh, nung si binanggi, nung si bisagtamdo, nangawhali ay ibo, potapong kangandari. Nung si binanggi, nung si bisagtamdo, nangawhali ay ibo, potapong kangandari. Nung si rubay ng labatara-bara. Ninjabamana, Nushibamana, Inatali Larabaga. Yinzabanatana, Haingam Dewa, Haise, Tamoy Ginusiba. Hanglan ng doon at tiya malangga na itong paibisig labu uraga
ꯀꯤꯖꯩꯅꯦ ꯊꯃꯣꯏꯅ ꯑꯩꯁꯨ ꯑꯣꯏꯈꯤꯒꯗꯔ ꯃꯥꯂꯪꯒꯤ pamuba nanggi nungsiba nanggi seba fangzage thadopinu olinibu pamuba nanggi nungsiba nanggi seba fangzage thadopinu punsigi Nangna thawai ni Nangna punsi ni Aina hakchang ni Nangna mami ni Nangna thawai ni Nangna punsi ni Aina hakchang ni Nangna mami ni thadoknaba yaroi kainaba yaroi mapok mapok khudingda thengnasi ko nang ai hingminnasi punsigi ninjaba mana nungsiba mana inakta leplarabana yengjaba nattana haingamde wahaise thamoigi nungsiba ninjaba mana nungsiba mana inakta leplarabana yengjaba nattana haingamde wahaise thamoigi nungsiba Mayam pumnamak Ngasigi Ningol Chakauba special program asida saruk yabiriba pumnamak pu thagatba phongdokchari haningai leitana ngasigi Facebook page amadi YouTube live ta leibiriba pumnamak thagatchari ꯃꯍꯧꯁꯥꯒꯤ ꯃꯇꯧ ꯗꯧꯅ ꯆꯥꯠꯇ ꯂꯩꯕꯤꯕ ꯃꯌꯥꯝꯒꯤ ꯃꯤꯡ ꯄꯟꯖꯕ ꯊꯧꯔꯝ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯝꯖꯗ꯭ꯔꯦ ꯃꯌꯥꯝ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ Ningthaujam Ratanjit I love you all see my number number ka pisal ka noy bungo Ay 70 Yam nungai habira ꯅꯝꯕꯔ ꯁꯤ ꯀꯩꯗꯧꯉꯥꯏꯅꯣ thank you thorom saru yabiriba tonga tonga ba platform ni panda thorom asibu saru yabiduna thorom apung phan biriba kodimak bu haningai leitana thachari loinana thorom asi lanthokki ba matamda soiki ba langki ba yaurga sumaya punna mana ngakpiu thorom asina koi kana butsu koi nokna ba karem ka thaina ba kai sula jate just entertainment ningol singi haibatai ngasi yaiforaba koro numit numaising tang ahum November gi hariba numit asida ningol singi khwaidigi nungairaba numit asida ningol singi mamittagi mapi tadanaba momon minok na nok na bagitamakta nupas singna nupi saba loina nupi singna nupa sadana thorum asi lanthok sabani thorum ꯉꯍꯥꯟꯈꯩꯒꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯊꯧꯔꯝꯁꯦ ꯉꯁꯤ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯣꯛꯅꯕ ꯇꯧꯕꯅꯤ ꯑꯗꯨ ꯅꯣꯛꯄꯅ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯂꯣꯛꯁꯦ ꯑꯣꯟꯅ ꯇꯩꯅ ꯊꯣꯛꯂꯛꯄ ꯑꯗꯨꯝ ꯈꯔ ꯌꯥꯎꯈ꯭ꯔꯦ thank you very much ngasi ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯕꯅꯤ haiba tare ngasi ma khoi tonga tonga mafamda relief camp sing da leiriba isel ima ibel maya punamak haiba tare manipur gi jaga jaga da arambai tengolna sakowada mayam punamak akhoi videos upload tawjakre mayam su soidana akhoi gi page ta changaga yengbiu loinana ngase akhoi gi sakowa siga mari leinana Diamond TV amadi Wahong Radio gi mai kaidagi 70000 ningol sakowa gi damakta mateng pangjakre masi punamak live chat ta leibiriba amadi Diamond TV Wahong Radio tabiriba amadi yengbiriba akhoi gi family na
ꯈꯖꯤꯛ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯉꯛꯄꯗꯨꯅ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡ ꯆꯥꯛꯀꯧꯕꯗ 70,000 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝꯁꯤꯅ ꯃꯌꯥꯝꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯛꯍꯟꯗꯨꯅ ꯊꯝꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯣꯛꯃꯤꯟꯅꯁꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯖꯕ ꯊꯧꯔꯝꯅꯤ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯕꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠꯄꯤ ꯑꯗꯨꯒ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯄꯤꯕꯒꯤ ꯃꯃꯤꯁꯨ ꯇꯥꯕ ꯎꯖꯩ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯇꯧꯖꯔꯤꯕ ꯊꯧꯔꯝꯁꯤ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯟꯖꯩ ꯄꯨꯝꯅꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯐ ꯆꯥꯠꯇ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯀꯣꯂꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯐꯦꯁꯕꯨꯛꯇ ꯃꯤꯑꯣꯏ 150 ꯂꯩꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯊꯥꯒꯠꯆꯔꯤ ꯗꯥꯎꯂꯦꯟ ꯉꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯀꯣ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯇꯧꯅ ꯂꯥꯏꯛꯁꯦ 592 ꯂꯥꯏꯛ ꯇꯧꯁꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 8,000 ꯍꯦꯟꯅ ꯊꯧꯔꯝ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯨ ꯑꯗꯨꯝ ꯌꯥꯝ ꯄꯦꯟꯕꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯔꯤꯕꯁꯤꯡꯅ ꯄꯅꯤꯐꯨ 50 ꯀꯥꯛꯄꯤꯗꯅ 195 ꯇꯥꯖꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯦꯀꯞ ꯃꯃꯟꯗꯤ ꯍꯟꯖꯜꯂꯦꯉꯣ ꯑꯗꯨꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯦꯀꯞ ꯃꯃꯜ ꯍꯟꯖꯟꯕꯒꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯃ ꯀꯥꯞꯄꯛꯀꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤꯗꯣ ꯀꯅꯥꯅꯣ ꯂꯥꯡꯃꯩꯇꯦꯠꯇꯒꯤ ꯃꯥꯏꯕꯝ ꯁꯨꯟꯗꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯅꯣꯡꯃꯥꯟ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯅꯣꯏ ꯃꯔꯤꯒꯤ ꯂꯨꯄꯥ 15 ꯌꯦꯟꯅꯔꯣꯅ 100ꯒ ꯄꯤꯔꯛꯏ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯂꯣꯏꯁꯤꯟꯕꯒꯤ ꯑꯌꯥꯕ ꯂꯧꯖꯒꯦ ꯊꯧꯔꯝ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯃꯌꯥꯝꯗꯒꯤ ꯂꯥꯞꯊꯣꯛꯆꯒꯦ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯏꯄꯣꯝꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯌꯨ ꯂꯣꯏꯅꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯃꯌꯥꯝꯗꯒꯤ ꯂꯥꯞꯊꯣꯛꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯅꯆꯥ ꯅꯅꯥꯏꯁꯤꯡ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁꯣꯝ ꯖꯦꯃꯤ ꯍꯦꯒ꯭ꯔꯨꯖꯝ ꯑꯣꯂꯦꯟ ꯁꯥꯄꯝ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤ ꯁꯥꯒꯗꯧꯔꯤꯕ ꯈꯝꯕ ꯊꯔꯣꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯕ ꯑꯣꯂꯦꯟ ꯁꯥꯄꯝ ꯂꯣꯏꯔꯒ ꯇꯧꯁꯤ ꯊꯝꯕꯥꯜꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯕ ꯇꯨꯡꯒꯟꯕ ꯌꯥꯝ ꯄꯛꯇ꯭ꯔꯦꯅ ꯑꯗꯩ ꯅꯥꯒꯤꯒꯤ ꯁꯛꯇꯝꯗ ꯅꯤꯔꯃꯂꯥ ꯍꯥꯟꯅꯒꯤ behind the scene behind the scene 지미 좀 ꯌꯦꯡꯉꯣ ꯀꯖꯦꯡ ꯂꯩ ꯍꯪꯉꯣ ꯍꯥꯏꯔꯒ ꯁꯃꯥꯂꯤꯗ ꯐꯣꯟ ꯇꯧ ꯍꯥꯏꯔꯒ ꯅꯝꯗ꯭ꯔꯤ ꯀꯥꯎ ꯑꯩ ꯎꯔꯣ ꯑꯩ ꯆꯪꯉꯅꯤ 이세 ꯅꯤꯔꯃꯂꯥꯗꯤ ꯄꯨꯁꯄꯥ ꯀꯧꯔꯣ ꯅꯦꯜ ꯄꯣꯂꯤꯁ ꯉꯥꯡꯒꯦ ꯅꯦꯜ ꯄꯣꯂꯤꯁ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯁꯣꯝꯗ ꯑꯣꯟꯊꯣꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯑꯣꯟꯊꯣꯔꯣ ꯍꯣꯔꯦꯟ ꯌꯥꯔꯛꯇꯣꯏꯅꯤ ꯀꯔꯤ ꯁꯥꯕꯤꯗꯣꯏꯅꯣ ꯑꯩꯔꯣ ꯊꯔꯣ ꯉꯥꯡꯕꯤ ꯊꯔꯣ ꯉꯥꯡꯕꯤ behind the scene ꯑꯉꯥꯎꯕꯤ ꯁꯥꯔ ꯊꯣꯛꯇꯣꯔꯤꯕꯅꯤ ꯉꯁꯤ ꯇꯣꯔꯣꯅꯦ ꯁꯥꯗꯣꯏꯁꯦ ꯃꯃꯥꯡꯁꯤ ꯀꯔꯥꯏꯅꯣ ꯊꯣꯏꯕꯤꯁꯤ ꯐꯤꯒꯔ ꯁꯥ ꯂꯤꯠꯈ꯭ꯔꯦ ꯃꯃꯥꯡꯁꯤ ꯀꯔꯥꯏꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯍꯣꯏꯃ ꯁꯤ ꯁꯝꯁꯤꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯇꯣꯔꯣ ꯁꯥꯔꯅꯤ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯁꯥ ꯍꯥꯏꯔꯒ ꯇꯣꯔꯣ ꯊꯣꯏꯕꯤꯗꯤ ꯆꯤꯃꯤꯅ ꯁꯥꯗꯣꯏꯁꯤꯗꯤ ꯅꯨꯡꯕꯥꯅꯤ ꯃꯆꯟꯅꯨꯄꯤꯗꯣ ꯌꯥꯔꯦ ꯍꯣꯔꯦꯟ ꯂꯕꯔ ꯕꯦꯟ ꯑꯃ ꯊꯥꯕꯤꯔꯒꯦ